Travisana, hi. Hi, Travisana, kanyang sage. Aruna. Sanglakpam. Himay. Aruna, kano idoira. Ngamba maite, hello. Nasir, Founday, hi. Aruna, hi. Nungairibu. Travisana, video zengbal, loidangairi. Oh. Okay, Sophia, tamu ina madi alaye. Musunda yamaru batabam tauri dogi kutharu yadraba. Dabung sagol hawai thongba. Nang sagol hawai thongba chaira. Oh. Aruna kaijan charake. Ngamba maitei kuire aisu LB yengdaba. Hoi koi su kai na kena tawna thaba na teda. Thabu yam chinba hai tare. Chai thabu china. Chai ai. Okay. Chiki tawre. Ripa namairapam hi bye. Hello. Ripa nungairibo. Kamay tawrige. Kay matin chanaraba like amta tawna diye. Like tawbiyo mayam. Sanbiduna like macha matam nungaite da. Hay di nungaite hai ba. Runa ise di hai. Laiye ise laiye. Tawbisana aidi tawe aidi yaude. Aidi tawe di chada ngamba maitena adubu yamna nungai. Adubu yamna nungai noigi channel. Thank you so much ngamba Bijon Kumar. Hi friend. Kaidaure numidang da lakradi. Oh akoi isko angangi final exam naksalaba ko. Date 26 tagi exam hodoine the final aduna ngang like to phak ta badogi. Rina Sani se bye. Rina Sani the bisanana gaba aidi like tawe haiba tawdaba marakta yaudi haiba. Okay. Thank you. Ke Sophia na gaba tamo ina mada tawro o khanaba saro aduga kainarasi bani kaina hairaga ina magi reaction yengse. Hoi keno se preng se am toina tawrdi phagi tarane tawdabnida aidi keno oira neba live sida risk samta lawna roiba preng oira boita khallaneba ko adona yam toina di tawba nuai de mandre preng se tawdi tawrakani revenge lawne ai khwang ujibu nuai tri khwang jam kan nuai tri ko na mana tawgi bedade adaina ke Sophia dabung hayeng di Saturday ni kamdauba. Hoi Saturday hayeng di lakani nungdangda. Kay matil charigi bai ngasi sa keno tawre nga macha thongba chai. Mayam kay hinjang chanarake. Bye guys, yam nungsiye. Thank you so much, Ripa.
mayamna nungsibibadoniko akhona pamisisu tabisna mabamda bung revenge khara sathiba tause hoi yenge kaino aingonda LB thoklakte hujikta thoklage khande ngasi se kaino mo tawe YouTube na notification se kaino tawdabra kaino tawreba ko aidi mingonda kaino se am theng theng na phangba hai tare notification se am theng na piba akoigi thaba tombi thokle Puspa duty daro Rina sani se si uhaloi ba mun Cici thokle siga khinge stand ko pang kilo wanghangiba cici do thabaga ma tawruba dugine lora ma ga lang trik lang he phajare he mai je mai dare mai ga silana khara ifeka to khra san ja dro khra mai jing hon ja ba Puspa na kareba itay hoy ngasigi mukbang do jangambane aduga LB na sungthok thoklakdaba LB thoklakti tabisana na hai na ma hai hello Thabisana Sila Ripana Puspana duty ga chatre ngasi di khara koithoge na yes koitharo Chingsrani welcome Chingsrani chare nangdi charabo kanyang charage like tawdaba yawdi like to sinbiu ko Dunia bulai mayam tasan basi ji wai ne hanuba mali da su swap sala Fazaye usal jenge ke Sophia ina mayam phajai ko ge ina ma da man thagat pi rei ko aisi aina phajagadra ina chosma ga usam da ko ni adu ko kanam phajai sai bi kana gat biro ko da se upakana phajai ta upakana phajai kari oja ka male aseng ni da mina sa namaskar ai sin lambi una ba Puspana karba ina ngasi di mukbang tawbada white ngakta tawi ko yam light oi ko ga thank you channel je grow khaba oi ba wat panina ko phana hakchang ji oi na grow he lagi sin ko kali se ke se ben tamosu yam phajai da yarau ge tawi itei dira si matum yawi da kai se thagalai ni ne noi se itei harau no bagi matro sahi ni phun doi su bai ngoda noi thagat chana dana Mani Tombi, hello Chei Bai, Fazai Bai. Ay mukhay rage hoje. Power block na kay ba yam basu itay masu yam Fazai da. Thank you. Ado hai lo ra kanu hai ndo sakta ni ndo si yu. Sakta ni to si yu bai. Kuchu alcatra ni kai ba sakta sing je kai. Ma hai bai ngonda angang ba masu gi phuri lebi ni ai. Koi da angang ba phuri lei si hai bai ba ai hojik ta chage tauri school de halak ba ngai thopina kapai kaino kapai moi thada lei sibo no ira kapira dipana ai di wakal wara kanda isega ibai ga gi blog je ngenungai di Puspana kai ba koi rusila oi sei bai aseng ba koi ba zaninge ai su kuire thok ta ba khoi da ga lone na ka chatta ba kuire naurem topi kai ba GFGCA kaino GFGCA ja mayam koi da ba kuire punchi se som busy and tawle nangdi koi ra su nangdi gari purga pota ta sujali ai di du su chat phang bon de dum dai su ngen nok bon de gari pura chari da nong mata kok se santi de chat pa phang de adu doi su nga tang su nangdi puno ma kawina nga tang hoi gari pura koi be nong ai phun ghar chari do ne mina seng bage har ai du su phang bon dum dai su to to ban phun chage Noran to pina plank story ai gai thawai la ma de su sakadam Fundray na kay ba animag pazayda amana si healthy amana si tade. Wow! Thank you so much.
ꯐꯖꯕꯒ ꯄꯥꯝꯖꯗ꯭ꯔꯦꯗ ꯄꯩꯁꯥ ꯄꯥꯏꯕ ꯄꯥꯝꯃꯦ ꯐꯖꯕꯒ ꯄꯥꯝꯃꯛꯇ꯭ꯔꯦꯗ ꯃꯌꯥꯝ ꯄꯩꯁꯥ ꯁꯥꯟꯅꯕ ꯃꯦꯆꯤꯟꯒꯗꯣ ꯀꯥꯏꯗ ꯐꯪꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯅꯥꯎꯔꯦꯝ ꯊꯣꯛꯄꯤ ꯄꯩꯁꯥ ꯁꯥꯔꯒꯦ ꯃꯌꯥꯝ ꯑꯍꯤꯡꯈꯣꯏ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯎꯀꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯑꯍꯤꯡ ꯈꯣꯏꯁꯤꯗꯤ ꯑꯍꯤꯡꯈꯣꯏ ꯑꯩ ꯑꯍꯤꯡ ꯈꯣꯏꯍꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯅꯥꯎꯔꯦꯝ ꯊꯣꯄꯤꯅ ꯅꯣꯛꯄꯒꯤ ꯏꯃꯣꯖꯤ ꯊꯥꯖꯤꯜꯂꯦ ꯄꯪꯅꯣꯛꯇ ꯅꯣꯛꯏ ꯃꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯔꯤꯅꯥ ꯁꯥꯅꯤꯅ ꯏꯕꯥꯏ ꯆꯦꯗꯣ ꯈꯔ ꯈꯔ ꯀꯣꯏꯕ ꯄꯨꯕꯤꯌꯣ ꯅꯥꯎꯔꯦꯝ ꯊꯣꯛꯄꯤ ꯑꯩꯈꯣꯏ ꯏꯃꯣꯖꯤꯒꯁꯦ ꯗꯥꯅ ꯑꯝꯇ ꯂꯧꯊꯣꯛꯈ꯭ꯔꯦ ꯄꯨꯕꯤꯗꯦ ꯃꯥ ꯊꯕꯛ ꯀꯜꯂꯦ ꯍꯥꯏꯅ ꯔꯤꯄꯥꯅ ꯀꯔꯤꯕ ꯏꯕꯥꯏꯅ ꯅꯍꯥꯟꯒꯤ ꯕ꯭ꯂꯣꯛꯇ ꯐꯦꯁꯟ ꯁꯣ ꯊꯣꯛꯄꯗꯣ ꯎꯕꯗ ꯅꯣꯛꯄꯗ ꯁꯤꯔꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯃꯥ ꯇꯧꯒꯦꯇ ꯉꯝꯃꯤ ꯁꯤꯅꯤ ꯁꯤꯡꯁꯤꯅ ꯀꯩꯕ ꯏꯕꯥꯏꯁꯨ ꯏꯆꯦꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯂꯛꯑꯣ ꯊꯥꯒꯠꯂꯛꯑꯣ ꯃꯌꯥꯝ ꯆꯪꯗꯅ ꯄꯨꯁꯄꯥꯅ ꯃꯨꯏꯔꯦ ꯏꯇꯩ ꯅꯅꯥꯎꯄꯥꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯃꯥꯗꯤ ꯒꯥꯔꯤ ꯊꯧꯕꯅꯤꯅ ꯂꯥꯏꯚ ꯌꯥꯎꯍꯟꯕ ꯌꯥꯗꯦ ꯃꯤ ꯑꯩꯅ ꯌꯥꯎꯍꯟꯅꯤꯡꯂꯤꯁꯤꯒ ꯍꯥꯏ ꯅꯪ ꯃꯅꯤꯡꯗ ꯇꯣꯡꯉꯤꯔꯥ ꯅꯪ ꯃꯅꯤꯡꯗ ꯇꯣꯡꯉ ꯆꯠꯂꯤꯔꯣ ꯍꯧꯖꯤꯛ ꯄꯨꯁꯄꯥ ꯃꯥ ꯊꯧꯔꯝꯃꯤ ꯅꯪ ꯇꯣꯡꯉꯝꯃꯤ ꯅꯪꯗꯤ ꯌꯥꯎ ꯌꯥꯔꯦ ꯃꯥ ꯌꯥꯎ ꯌꯥꯗ꯭ꯔꯦ ꯍꯥ ꯀꯥꯏꯗ ꯀꯣꯏꯕ ꯆꯠꯄꯅꯣ ꯍꯩ ꯆꯨꯔꯆꯥꯟꯄꯨꯔꯝꯗꯒ ꯆꯠꯈꯤꯅꯣ ꯍꯩ ꯐꯔꯛ ꯇꯥꯅꯤ ꯃꯥ ꯀꯣꯏꯊꯔꯤ ꯉꯁꯤꯗꯤ ꯅꯠꯇꯦ ꯃꯃꯥꯡꯗ ꯃꯃꯥꯡ ꯀꯔꯟ ꯉꯥꯡꯉꯤꯅꯤ ꯁꯤ ꯉꯥꯡꯁꯦ ꯀꯔꯟꯗ ꯉꯥꯡ ꯂꯩꯕꯅꯤ ꯆꯠꯂꯣ ꯃꯣꯏ ꯀꯩꯁꯨ ꯃꯥ ꯔꯨꯝꯗ ꯂꯩꯔꯝꯗꯣꯏꯅꯤ ꯀꯔꯟꯗꯦꯕ ꯃꯅꯤꯇꯣꯝꯕꯤꯅ ꯀꯩꯕ ꯑꯩꯅ ꯑꯣꯐꯤꯁꯇ ꯑꯦꯜꯕꯤ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯍꯦꯜꯂꯣ ꯍꯥꯏꯌꯦ ꯍꯥꯏ 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 ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯄꯀꯧꯔꯥꯒ ꯕꯣꯔꯤꯒ ꯃꯥꯟꯕ꯭ꯔꯥ ꯃꯥꯁꯦ ꯍꯥꯟꯅ ꯕꯣꯔꯥ ꯃꯥꯜꯂꯝꯕꯅꯤ ꯍꯧꯖꯤꯛ ꯄꯀꯧꯔꯥ ꯃꯥꯟꯁꯤꯜꯂꯛꯑꯦ ꯅꯪꯅ ꯀꯩ ꯃꯥꯜꯂꯝꯃꯤꯕ ꯑꯩ ꯍꯥꯟꯅ ꯍꯥ ꯅꯪ ꯍꯥꯟꯅ ꯀꯩ ꯃꯥꯜꯂꯝꯃꯤꯕ ꯑꯩ ꯍꯥꯟꯅ ꯀꯔꯤ ꯃꯥꯜꯂꯝꯒꯦ ꯑꯩ ꯍꯥꯟꯅ ꯆꯨꯝ ꯄꯥꯡꯒꯟꯗꯦ ꯃꯥꯜꯂꯝꯃꯤ ꯍꯧꯖꯤꯛꯅ ꯑꯣꯛꯃꯥꯏ ꯃꯥꯟꯁꯤꯜꯂꯛꯑꯦ ꯄꯀꯧꯔꯥ ꯃꯥꯜꯂꯦ ꯀꯥꯏꯖꯜꯂꯦꯕꯣ ꯅꯪ ꯑꯗꯩꯗꯤ ꯄꯨꯁꯄꯥꯅ ꯀꯩꯕ ꯒꯥꯔꯤ ꯑꯆꯧꯕꯗ ꯆꯠꯂꯤ ꯊꯥꯖꯗꯤꯌꯦ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯌꯥꯝ ꯏꯆꯦꯁꯦ ꯍꯣꯔꯦꯟ ꯐꯣꯇꯣ ꯊꯥꯔꯛꯀꯦ ꯑꯣ ꯒꯥꯔꯤ ꯆꯧꯔ ꯆꯠꯂꯤꯅꯦ ꯑꯣ ꯃꯃꯥꯡꯗ ꯍꯥꯏꯗꯣ ꯒꯥꯔꯤꯒꯤ ꯃꯃꯥꯡꯗ ꯐꯝꯃꯦ ꯍꯥꯏꯕ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯅꯥꯛꯇ ꯑꯣꯀꯦ ꯗ꯭ꯔꯥꯏꯚꯔ ꯃꯣꯏ ꯍꯦꯔꯣꯅ ꯊꯧꯔꯦ ꯃꯥꯅ ꯃꯃꯥꯡꯗ ꯇꯣꯡꯉꯦ ꯅꯥꯁꯤꯔ ꯑꯗꯨꯒ ꯆꯠꯂꯦ ꯀꯥꯏꯗ ꯀꯣꯏꯕ ꯆꯠꯂꯤꯅꯣ ꯄꯨꯁꯄꯥ ꯆꯦꯜꯂꯤꯔꯣ ꯉꯁꯤ ꯕ꯭ꯔꯣꯁꯦ ꯐꯅꯤ ꯌꯥꯝ ꯑꯣꯏꯌꯦꯕꯣ ꯉꯁꯤ ꯆꯦꯜꯂꯤꯔꯣ ꯏꯕꯦꯝꯃ ꯅꯪ ꯑꯩꯈꯣꯏꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯅꯪ ꯆꯠꯈꯠꯂꯕꯣ ꯉꯁꯤꯅ ꯕ꯭ꯔꯣꯁꯦ ꯐꯅꯤ ꯌꯥꯝ ꯑꯣꯏꯌꯦ ꯕ꯭ꯔꯣꯅ ꯇꯧꯊꯣꯔꯛꯄꯁꯦ ꯏꯄꯛꯇ ꯄꯛꯑꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯩ ꯃꯣꯕꯥꯏꯜ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯅ ꯍꯨꯐ ꯑꯦ ꯀꯔꯤ ꯈꯨꯍꯪꯅꯣ ꯑꯗꯨꯗꯤ ꯀꯩꯕ ꯑꯩꯈꯣꯏ ꯃꯩꯇꯩꯔꯣꯟꯅꯦ ꯉꯥꯡꯉꯤꯁꯦ ꯆꯦꯟꯕꯒ ꯉꯝꯖꯔꯣꯏ ꯑꯩꯌꯦ ꯅꯣꯏꯗꯤ ꯀꯩꯗꯧꯕ ꯆꯠꯄꯅꯣ ꯚꯦꯂꯦꯟꯇꯥꯏꯟꯒꯤ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯚꯦꯂꯦꯟꯇꯥꯏꯟ ꯀꯣꯏꯕ ꯆꯠꯂꯤꯅꯤ ꯃꯥ ꯉꯁꯥꯏ ꯀꯩꯅꯣ ꯏꯁꯇꯦꯇꯁꯇ ꯊꯥꯡꯒꯠꯂꯛꯄꯅꯤ ꯑꯆꯥꯄꯣꯠ ꯑꯍꯥꯎꯕ ꯆꯥꯊꯔꯣꯀꯣ ꯊꯥꯖꯗꯦ ꯀꯥꯏ ꯆꯩꯈꯤꯕꯅꯦ ꯑꯗ ꯅꯨꯄꯥꯗꯨꯅ ꯀꯩꯅꯣ ꯇꯧꯔꯕ ꯀꯩꯅꯣ ꯊꯦꯝꯕꯒꯤ ꯄꯨꯔꯤꯔꯥ ꯀꯩꯅꯣ ꯑꯩꯗꯤ ꯍꯣꯔꯦꯕ ꯅꯪ ꯏꯁꯇꯦꯇꯁꯇꯣ ꯃꯣꯕꯥꯏꯜꯗ ꯀꯅꯥꯝ ꯊꯥꯖꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯥꯏ ꯇꯧꯈꯠꯂꯒ ꯌꯥꯝ ꯇꯧꯈ꯭ꯔꯕꯅꯦꯕ ꯑꯣ ꯄꯨꯁꯄꯥ ꯂꯥꯏꯐꯁꯦ ꯀꯥꯏ ꯇꯧꯔꯛꯄꯁꯦ ꯏꯗꯤ ꯀꯥꯏꯕꯅꯤ ꯊꯕꯛꯅꯤ ꯀꯣꯏꯒꯗꯕꯅꯤ ꯀꯩꯅꯣꯅꯦ ꯅꯣꯏꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯅꯣꯏꯅ ꯀꯣꯏꯕꯗ ꯀꯅꯥꯝ ꯀꯔꯤꯝ ꯍꯥꯏꯔꯔꯣꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯍꯧꯒꯠꯂꯛꯄ ꯑꯩꯗꯤ ꯁꯥꯅꯤꯅ ꯍꯧꯒꯠꯂꯛꯄꯒꯤ ꯅꯠꯇꯕ ꯃꯣꯏꯗꯤ ꯑꯩꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦꯕ ꯆꯍꯤ ꯃꯇꯥꯡꯁꯦ ꯂꯥꯟꯊꯣꯛꯄꯒꯤ ꯃꯇꯝꯕꯨ ꯌꯧꯔꯛꯇꯣꯔꯦ ꯄꯨꯁꯄꯥ ꯀꯥꯟꯅꯄꯣꯟꯇꯦ ꯌꯥꯝ ꯀꯨꯏ ꯂꯩꯕ ꯌꯥ ꯐꯠꯇꯦ ꯆꯦꯟꯕꯒ ꯉꯝꯖꯔꯣꯏ ꯃꯣꯕꯥꯏꯜ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯅ ꯑꯣ ꯅꯥꯎꯔꯦꯝ ꯇ꯭ꯔꯣꯄꯤ ꯀꯩ ꯃꯣꯖꯤꯅꯣ ꯊꯥꯔꯛꯏꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯒꯥꯔꯤ ꯒꯥꯔꯤ ꯊꯧꯔꯤꯔꯣ ꯒꯥꯔꯤ ꯊꯧꯔꯤꯔ ꯀꯩꯅꯣ ꯗꯨꯅꯤꯌꯥ ꯚꯨꯂꯥꯏ ꯃꯩꯅꯦ ꯇꯦꯔꯦ ꯂꯤꯌꯦ ꯅꯥꯎꯔꯦꯝ ꯇꯣꯄꯤ ꯅꯣꯛꯊꯔꯛꯑꯦ ꯅꯥꯎꯔꯦꯝ ꯊꯣꯛꯄꯤꯁꯦ ꯀꯅꯥꯅꯣ ꯅꯥꯎꯔꯦꯝ ꯊꯣꯛꯄꯤꯅꯤ ꯍꯥꯏꯗꯣꯏꯔꯥ
ꯁ꯭ꯇꯦꯇꯁꯀꯤ ꯋꯥꯗꯣ LB ꯗꯒ LB ꯗꯒ ꯍꯥꯏꯔꯛꯑꯦ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕ ꯇꯜꯂꯤꯕꯣ ꯇꯜꯂꯤꯕꯣ ꯅꯣꯏꯁꯤ ꯅꯣꯏꯁꯤꯗꯤ ꯀꯩꯅꯣ ꯅꯪ ꯊꯥꯡꯒꯠꯂꯤꯗꯨ ꯃꯤ ꯄꯨꯝꯅꯃꯛ ꯎꯔꯝꯃꯣꯏꯗ꯭ꯔꯣ ꯎꯔꯝꯃꯣꯏꯗ꯭ꯔꯕ ꯁꯤꯔꯦꯗ ꯍꯥꯎ ꯍꯥꯎꯕ ꯆꯥꯔꯣ ꯈꯪꯕ꯭ꯔꯥ ꯄꯨꯁꯄꯥ ꯀꯩꯀꯩ ꯑꯆꯥꯄꯣꯠ ꯂꯩ ꯑꯆꯥꯄꯣꯠꯇꯨꯁꯨ ꯍꯣꯔꯦꯟ ꯐꯣꯇꯣꯗ ꯎꯠꯂꯛꯑꯣ ꯍꯌꯦꯡ ꯍꯣꯔꯦꯟꯗꯤ ꯆꯥꯗ꯭ꯔꯃꯛꯁꯨ ꯄꯦꯟꯒꯦ ꯃꯥꯅ ꯀꯣꯡꯗꯣꯏꯃꯤꯅꯀꯣ ꯃꯥꯂꯦꯝ ꯍꯦꯔꯣꯅ ꯑꯣꯐꯤꯁꯤꯌꯦꯜ ꯀꯣꯡꯗꯣꯏꯃꯤꯅ ꯉꯁꯤꯗꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩꯌꯦ ꯑꯩꯁꯦ ꯄꯨꯁꯄꯥꯅ ꯉꯔꯥꯡ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯦ ꯏꯀꯥꯏꯔꯦ ꯑꯩ ꯆꯠꯀꯗꯕꯅꯤ ꯍꯧꯖꯤꯛꯁꯦ ꯊꯦꯡꯉꯕꯅꯦꯕ ꯑꯩꯁꯦꯀꯣ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯛꯄꯗ ꯏꯀꯥꯏ ꯈꯪꯗꯒꯤ ꯐꯝꯃꯤꯅꯤ ꯄꯨꯁꯄꯥ ꯑꯁꯦꯡꯕꯩꯅꯦ ꯑꯩꯁꯦ ꯆꯠꯀꯦ ꯇꯧꯔꯝꯃꯕꯅꯦꯕꯀꯣ ꯅꯪꯅ ꯉꯔꯥꯡ ꯋꯥꯇꯥ ꯇꯧꯔꯛꯄꯗꯤ ꯑꯩꯁꯦ ꯅꯣꯡꯃꯇ ꯑꯦꯜꯕꯤ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯗꯦ ꯉꯁꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯕꯗꯤ ꯉꯝꯃꯔꯣꯏ ꯉꯥꯏꯍꯥꯛ ꯈꯛꯇꯅꯤ ꯃꯥ ꯉꯍꯥꯛ ꯈꯛꯇꯅꯤ ꯌꯥꯎꯔꯝꯗꯣꯏꯁꯦ ꯌꯥꯎꯔꯝꯗꯣꯏꯁꯦ ꯆꯠꯈ꯭ꯔꯅꯤ ꯍꯨꯏꯌꯨ ꯄꯨꯁꯄꯥ ꯄꯥꯏꯗꯅ ꯀꯥꯏꯗ ꯀꯣꯏꯔꯤꯅꯣ ꯑꯦꯝ ꯀꯦ ꯂꯨꯋꯥꯡꯅ ꯍꯥꯏ ꯃꯌꯥꯝ ꯏꯌꯥꯝꯕꯁꯦ ꯇꯥꯕ ꯅꯨꯡꯉꯥꯏ ꯋꯥ ꯉꯥꯡꯕꯗ ꯃꯩꯇꯩ ꯏꯔꯩꯆꯥꯁꯤꯡꯅ ꯌꯥꯏꯐꯔꯦ ꯇꯣꯈꯥꯏ ꯇꯥꯟꯅꯈ꯭ꯔꯁꯨ ꯃꯩꯇꯩ ꯃꯁꯦꯟ ꯅꯨꯡꯁꯤꯅꯁꯦ ꯑꯩ ꯀꯁꯥꯔ ꯀꯔꯤ ꯂꯥꯛꯇꯣꯏꯅꯤꯀꯣ ꯏꯆꯦꯒ ꯏꯌꯥꯝꯕꯒ ꯎꯅꯗꯣꯏꯅꯤ ꯏꯔꯥꯡꯒ ꯂꯣꯏꯔꯒ ꯂꯥꯛꯀꯦ ꯑꯣꯀꯦ ꯂꯥꯛꯑꯣ ꯑꯣꯀꯦ ꯂꯥꯛꯑꯣ ꯑꯦꯟꯀꯦ ꯂꯥꯛꯑꯣ ꯎꯅꯗꯣꯏꯅꯤ ꯀꯩꯅꯣ ꯂꯥꯛꯑꯣ ꯎꯅꯁꯤꯀꯣ ꯊꯣꯏꯕꯤꯁꯅꯥ ꯃꯥꯡꯈꯔꯦ ꯄꯨꯁꯄꯥ ꯃꯥꯡꯈꯔꯦ ꯃꯥꯄꯟ ꯈꯛ ꯂꯩ ꯂꯥꯏꯔꯤꯛ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯂꯥꯏꯔꯤꯛ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯅꯥꯎꯔꯦꯝ ꯊꯣꯛꯄꯤꯁꯤꯁꯨ ꯅꯣꯛ ꯂꯩꯔꯦꯕ ꯅꯥꯎꯔꯦꯝ ꯊꯣꯛꯄꯤꯁꯤꯅ ꯀꯩꯅꯣ ꯅꯥꯎꯔꯦꯝ ꯍꯧꯖꯤꯛ ꯊꯣꯛꯄꯤꯁꯦ ꯅꯣꯛꯂꯛꯏꯁꯤꯅ ꯀꯅꯥꯅꯣ ꯑꯩꯅ ꯆꯤꯡꯅꯕ ꯃꯤꯁꯦ ꯑꯣꯏꯗꯣꯏꯔꯣ ꯄꯨꯁꯄꯥꯅ ꯀꯩꯕ ꯄꯪꯆꯠꯇ ꯆꯠꯂꯤꯅꯦ ꯑꯩꯈꯣꯏ ꯍꯦꯔꯣꯒ ꯋꯥ ꯈꯟꯅꯔꯤ ꯔꯤꯂꯤꯐ ꯀꯦꯝꯇ ꯃꯇꯦꯡ ꯄꯥꯡꯁꯤꯔꯅ ꯍꯥꯏꯅ ꯑꯣꯀꯦ ꯌꯥꯝ ꯐꯕ ꯋꯥꯅꯤ ꯑꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯃꯜ ꯔꯥꯖꯤꯛꯁꯤꯅ ꯀꯩꯅꯣ ꯃꯆꯤꯟꯕꯥꯟꯗ ꯀꯩꯅꯣ ꯀꯛꯆꯤꯡꯅꯒ ꯆꯤꯛꯈ꯭ꯔ ꯖꯥꯠꯂꯣ ꯃꯆꯤꯟꯕꯥꯟ ꯃꯌꯥꯝ ꯊꯥꯖꯤꯜꯂꯛꯏꯁꯦ ꯅꯉꯣꯟ ꯊꯥꯖꯜꯂꯛꯏꯔ ꯀꯩꯅꯣ डॉक्टर के पास जाओ मेरे पास क्यों भेजा है ꯑꯩꯈꯣꯏ ꯗꯗꯥꯅ ꯅꯍꯥꯟ ꯄꯤꯁꯜꯂꯛꯏꯅꯤ ꯃꯥꯏꯁꯦ रजिक नुपानी ꯃꯗꯨꯅꯦ ꯅꯨꯄꯥꯅ ꯅꯉꯣꯟꯗ ꯄꯤꯁꯜꯂꯛꯏꯃꯤꯅꯦ लाओ सिलाई तरुक तरेट फुट के लाओ मोबाइल नहीं कहीं मोबाइल मैंने इरेज कहीं नो कहीं खंग्रे आई एम जस्ट ꯄꯤꯛꯃꯟꯒꯤꯅ ꯑꯩꯈꯣꯏ ꯄꯥꯕ ꯉꯝꯗ꯭ꯔꯦ नावरेन थोपीसीना कहीं पंगोꯛꯇ नोꯛꯅ ꯁꯨꯝ ꯂꯩꯔꯦꯕ ꯅꯥꯎꯔꯦꯝ ꯊꯣꯛꯄꯤ ꯅꯣꯛꯁꯜꯂꯨ ꯃꯥ ꯅꯣꯛꯂꯃꯤꯅ ꯅꯣꯛꯎꯅꯦ ꯅꯪꯁꯨ ꯌꯥꯝ ꯅꯣꯛꯅꯤꯡꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕ ꯅꯨꯡꯁꯤꯗꯕ ꯃꯤꯅ ꯅꯨꯡꯁꯤꯅ ꯅꯣꯛꯄꯤꯔ ꯃꯥꯅ ꯅꯨꯡꯁꯤꯗꯕ ꯍꯥꯏꯁꯤ ꯀꯩꯅꯣ ꯋꯥꯗꯤ ꯃꯣꯏꯗ ꯍꯤꯅ ꯂꯧꯅꯣꯗꯤ ꯅꯣꯛꯁꯜꯂꯣꯏꯗ꯭ꯔꯣ ꯑꯩꯁꯨ ꯑꯩꯅ ꯏꯝꯄꯣꯔꯇꯦꯟꯁꯦ ꯑꯃꯨꯛꯁꯦ ꯀꯩꯅꯣ ꯇꯧꯕ ꯁꯪꯅ ꯉꯁꯤ ꯇꯧꯒꯦ ꯆꯥꯇꯣꯝꯕꯤ ꯆꯥꯇꯣꯝꯕꯤ ꯃꯃꯥꯒꯤ ꯔꯤꯃꯨꯚꯔꯗꯣ ꯄꯨꯔꯛꯎ ꯔꯤꯃꯨꯚꯔꯒꯅꯦ ꯂꯁꯤꯡꯗꯨꯒ ꯄꯨꯔꯛꯎ पुष्पानक वैलेंटाइन का याउद्रे इबानीदी अंगंब खरा पांगसिरे सुम खनरंबनिदा दुनी हाइदो दुना फरबो वानी ꯚꯦꯂꯦꯟꯇꯥꯏꯟꯁꯀꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯆꯥꯔꯒ ꯒꯤꯐꯀ ꯑꯆꯧ ꯑꯆꯧꯕ ꯄꯤꯅꯗꯦ ꯁꯔꯨꯛꯄꯨꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯋꯥꯕ ꯇꯥꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯉꯝꯖꯕ ꯃꯇꯦꯡ ꯈꯔ ꯄꯤꯕꯅ ꯍꯦꯟꯅ ꯃꯍꯩ ꯂꯩꯅꯤ ꯅꯠꯇ꯭ꯔꯥ ꯑꯣ ꯁꯣꯐꯥ ꯃꯈꯣꯡ ꯇꯦꯛꯈ꯭ꯔꯕ ꯈꯪꯗꯦ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯅꯤꯡꯈꯥꯏꯈ꯭ꯔꯦ ꯑꯩꯒꯤ ꯀꯔꯤ ꯂꯁꯤꯡꯗꯤ ꯀꯗꯥꯏ ꯂꯁꯤꯡ ꯌꯦꯡꯉꯨ ꯁꯣꯐꯥ ꯃꯊꯛꯇꯨꯒ ꯊꯅꯝꯃꯅꯤ ꯌꯦꯡꯉꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨ ꯀꯣꯛꯊꯣꯛꯈꯤꯒꯦ ꯐꯝꯃꯤꯉꯩꯁꯤꯗ ꯇꯨꯝꯕꯨ ꯇꯨꯝꯅꯤꯡꯉꯦꯗ ꯑꯩꯗꯤ ꯃꯤ ꯇꯔꯦꯠ ꯈꯛꯇꯪ ꯂꯩꯅꯦ ꯅꯪꯒꯤ ꯂꯨꯏꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯏ ꯃꯌꯥꯝꯁꯦ ꯂꯩꯀꯣ ꯃꯤꯒꯁꯦ ꯈꯪꯂꯦ ꯈꯪꯂꯦ ꯀꯠꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯅꯥꯎꯔꯦꯝ ꯊꯣꯛꯄꯤ ꯅꯥꯎꯔꯦꯝ ꯊꯣꯛꯄꯤ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦꯕꯁꯦ ꯅꯥꯎꯔꯦꯝ ꯊꯣꯛꯄꯤ ꯅꯥꯎꯔꯦꯝ ꯊꯣꯛꯄꯤꯁꯦ ꯀꯩꯅꯣ ꯀꯅꯥꯅꯣ ꯍꯪꯉꯨꯅꯨꯗ ꯇꯟꯗ꯭ꯔꯣ ꯃꯥꯅ ꯃꯊꯪꯒ ꯅꯥꯎꯔꯦꯝ ꯊꯣꯛꯄꯤꯒ ꯁꯨꯃꯥꯏꯅ ꯇꯧꯗꯥꯏꯅꯦ नारायण तभी मैं कई आई नो द मोबाइल एंटरटेनमेंट जो आपने जो लिखा मुझे कुछ समझ में नहीं आया तो आपके हैंड राइटिंग जो क्या क्या लिखा है मुझे कुछ दिखाई नहीं दे रहा है पोसमम लाक्तेने हंदक पोसमम ड्यूटी लेरमगानी ꯃꯤ ꯃꯔꯤ ꯈꯛꯇꯪ ꯉꯥꯏꯈ꯭ꯔꯦꯅꯦ
ꯑꯩ ꯅꯦꯜ ꯄꯣꯂꯤꯁ ꯃꯆꯨ ꯐꯖꯕ ꯑꯝꯇꯪ ꯂꯩꯒꯦꯕꯣ ꯑꯦꯜꯕꯤ ꯊꯥꯗꯔ ꯇꯨꯝꯅ ꯂꯩꯔꯕ ꯂꯥꯟꯁꯤꯅ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯂꯥꯟꯕ ꯌꯥꯗ꯭ꯔꯦ ꯊꯤꯕꯥꯏꯀꯣꯟ ꯀꯨꯀꯤꯁꯤꯡꯁꯦ ꯇꯨꯝꯅꯕ ꯍꯥꯠꯂꯒ ꯂꯥꯛꯗꯣꯏꯅꯦ ꯃꯩꯇꯩꯗꯤ ꯍꯟꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯏꯔꯥꯡ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯅꯤꯄꯨꯔꯗ ꯊꯤꯕꯥꯏꯀꯣꯟꯁꯦ ꯃꯔꯛ ꯇꯨꯝꯅ ꯍꯥꯠꯂꯒ ꯂꯥꯛꯀꯦ ꯀꯨꯀꯤ ꯇꯨꯝꯅ ꯍꯥꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯟꯗꯛ ꯃꯇꯥꯡ ꯀꯨꯀꯤ ꯍꯥꯠꯂꯁꯦ ꯇꯧꯒꯗꯕꯅꯤ ꯅꯥꯎꯔꯦꯝ ꯊꯣꯕꯤ ꯏꯁꯇꯥꯔꯃꯨꯛ ꯄꯤꯁꯜꯂꯦ ꯑꯣꯏꯃꯥ ꯃꯣꯕꯥꯏꯜ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯅ ꯀꯩꯅꯣ ꯅꯥꯎꯔꯦꯝ ꯊꯣꯕꯤ ꯏꯁꯇꯥꯔꯃꯨꯛ ꯄꯤꯁꯜꯂꯦ ꯊꯣꯏꯕꯤ ꯆꯨꯡꯈꯝ ꯀꯕꯤꯇꯥꯅ ꯊꯣꯏꯕꯤ ꯋꯥꯈꯜꯒ ꯂꯪꯗꯣ ꯂꯁꯤꯗꯣ ꯈꯛꯇ ꯉꯧꯈ꯭ꯔꯣ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦꯀꯣ ꯆꯦꯒ ꯗꯗꯥꯒꯁꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯗ ꯅꯨꯡꯉꯥꯏꯊꯣꯛꯄꯅꯤꯗ ꯅꯨꯡꯉꯥꯏꯕꯅꯦ ꯂꯣꯁꯨ ꯀꯩꯝ ꯀꯥꯏꯗꯦꯗ ꯈꯨꯠꯁꯦ ꯄꯪꯊꯔꯦ ꯅꯨꯡꯉꯥꯏ ꯂꯩꯔꯦ ꯑꯩꯈꯣꯏꯅꯤꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯣꯕꯥꯏꯜ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯅ ꯏꯔꯤꯕ ꯍꯦꯟ ꯔꯥꯏटिꯡꯁꯦ करी नो ज्ञान ताद्रे मोबाइल एंटरटेनमेंट क्या लिख रहे हो हम लोगों को कुछ समझ में भी नहीं आ रहा है और आपका जो हैंड राइटिंग है ना बहुत ज्यादा छोटा है इसलिए हम लोगों को दिखाई नहीं दे रहा है तो मेलोडी मिक्स आर्ट इसे अनु है हाय मेलोडी ना कनो तौरबो ꯑꯩꯒꯤꯗꯨꯒ ꯀꯃꯦꯟꯠ ꯄꯤꯋꯥꯏꯗ ꯄꯤꯔꯝꯃꯕꯣ ꯑꯩ ꯔꯤꯇꯔꯟ ꯇꯧꯔꯛꯀꯦꯀꯣ ꯆꯦꯅꯦꯜ ꯂꯩꯕ꯭ꯔꯥ ꯑꯩ ꯉꯁꯥꯏ ꯑꯅꯨꯞ ꯀꯩꯁꯥꯝ ꯆꯪꯉꯨꯕ ꯃꯥ ꯐꯪꯅꯔꯛꯑꯦ ꯉꯥꯏꯍꯥꯛ ꯆꯪꯉꯝꯕ ꯑꯅꯨꯞ ꯀꯩꯁꯥꯝꯗ ꯅꯣꯏ ꯑꯉꯥꯡ ꯂꯧꯊꯣꯛꯁꯤꯉꯩꯗꯅꯦ ꯑꯩꯗꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯏꯇꯤ ꯄꯨꯁꯄꯥꯅ ꯀꯩꯕ ꯔꯤꯂꯤꯞ ꯀꯦꯝꯗ ꯂꯩꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯩꯕ ꯆꯨꯔꯆꯥꯟꯄꯨꯔꯗꯩ ꯆꯦꯜꯂꯛꯄ ꯃꯩꯇꯩꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯂꯩꯁꯥꯕꯤꯁꯤꯡꯗꯣ ꯐꯥꯁ ꯐꯨꯗ ꯑꯃ ꯍꯥꯡꯉꯦ ꯍꯥꯏ ꯑꯗꯨꯗ ꯑꯆꯥꯄꯣꯠ ꯆꯥꯊꯔꯨꯒꯦ ꯑꯣꯀꯦ ꯍꯥꯡꯕꯅꯤ ꯑꯩꯁꯨ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯈ꯭ꯔꯦ ꯃꯗꯨꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯥꯏꯗꯤꯌꯥꯅꯤꯀꯣ ꯃꯣꯏ ꯇꯧꯔꯤꯗꯣ ꯃꯌꯥꯝꯅ ꯆꯥꯔꯤꯗꯣ ꯃꯣꯏꯒꯤ ꯃꯇꯦꯡ ꯑꯣꯏꯗꯣꯏꯅꯦꯕ ꯃꯦꯂꯣꯗꯤꯁꯅ ꯄꯤꯔꯝꯃꯦ ꯆꯦ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯑꯩ ꯑꯃꯨꯛ ꯔꯤꯇꯔꯟ ꯃꯦꯛꯁ ꯇꯧꯔꯛꯀꯦ ꯑꯥꯔꯠꯁ ꯍꯌꯦꯡ ꯇꯧꯔꯛꯀꯦꯀꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯔꯤꯇꯔꯟ ꯇꯧꯕꯗꯣ ꯌꯥꯗꯦꯒ ꯍꯥꯏꯅꯕꯅꯦꯕ 24 ꯑꯋꯥꯔꯁ ꯃꯇꯨꯡꯗ ꯔꯤꯇꯔꯟ ꯇꯧꯅꯧꯒ ꯍꯥꯏꯅꯕꯅꯤꯀꯣ ꯑꯗꯨꯅ ꯍꯌꯦꯡꯒꯨꯝꯕ ꯑꯣꯏꯅ ꯇꯧꯔꯛꯀꯦ ꯄꯨꯁꯄꯥ ꯑꯍꯥꯎꯕ ꯑꯆꯥꯄꯣꯠꯇꯣ ꯌꯦꯡꯍꯜꯂꯣ ꯀꯨꯏꯔꯦ ꯎꯗꯕ ꯑꯩꯁꯦ ꯆꯠꯄꯅ ꯐꯔꯗ꯭ꯔꯥ ꯀꯥꯏꯗ ꯑꯩ ꯊꯦꯡꯉꯗꯤ ꯑꯃꯨꯛ ꯐꯔꯛ ꯇꯥꯅꯤꯅꯦ ꯃꯦꯂꯣꯗꯤ ꯍꯣꯏꯁꯦ ꯀꯨꯀꯤꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇꯕ ꯁꯥꯒꯤ ꯋꯥꯈꯜ ꯑꯃ ꯆꯦꯜꯂꯤꯌꯦ ꯃꯣꯏꯒꯤ ꯋꯥꯈꯜꯁꯦ ꯃꯥꯅꯦ ꯃꯣꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯁꯤꯗꯤ ꯃꯣꯏꯒꯤ ꯄꯥꯟꯗꯝꯗꯣ ꯇꯥꯟꯕꯒꯤ ꯃꯣꯏ ꯁꯥ ꯑꯣꯟꯗ ꯌꯥꯗ ꯑꯣꯜꯂꯦꯅꯦ ꯃꯣꯏꯗꯤ ꯍꯥꯏꯗꯤ ꯅꯝꯈꯥꯏꯔꯒ ꯆꯪꯕꯗꯣ ꯑꯗꯨꯅꯤꯗ ꯑꯗꯨꯒ ꯇꯧꯕꯅꯤꯗ ꯅꯥꯎꯔꯦꯝ ꯀꯩꯅꯣꯁꯦ ꯕ꯭ꯔꯍ꯭ꯃꯥꯗꯩꯔꯣ ꯃꯥꯕꯨ ꯑꯦꯟ ꯀꯦ ꯂꯣꯅ ꯏꯌꯥꯝꯕꯒ ꯆꯦꯒ ꯅꯨꯄꯥꯗꯣ ꯑꯦꯇꯤ ꯌꯥꯎꯍꯜꯂꯣ ꯀꯁꯥꯔꯗ ꯍꯥꯡꯉꯒ ꯀꯩꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯥꯎꯍꯜꯂꯣ ꯀꯁꯥꯔꯗ ꯍꯥꯡꯉꯒ ꯀꯩꯕꯗ ꯌꯨꯅꯤꯠ ꯏꯔꯥꯡ ꯀꯜꯂꯤ ꯁꯨꯒꯅꯨꯗꯁꯨ ꯀꯥꯞꯅꯩ ꯉꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯨꯀꯤ ꯃꯔꯤ ꯀꯨꯀꯤꯂꯦꯟ ꯌꯧꯈ꯭ꯔꯦ ꯏꯌꯥꯝꯕ ꯏꯆꯦ ꯆꯠꯂꯒꯦ ꯗ꯭ꯌꯨꯇꯤ ꯁꯤꯞ ꯇꯥꯏꯃꯤꯡ ꯌꯧꯔꯦ ꯌꯥꯏꯐꯔꯦ ꯑꯣꯀꯦ ꯑꯦꯟꯀꯦ ꯂꯣꯡ ꯆꯦꯛꯁꯤꯟꯅ ꯑꯦꯝ ꯀꯦ ꯀꯩꯅꯣ ꯇꯧꯀꯣ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯅꯥꯎꯔꯦꯝ ꯊꯣꯛꯄꯤ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯑꯒ ꯂꯥꯛꯑꯣ ꯅꯥꯎꯔꯦꯝ ꯊꯣꯛꯄꯤꯁꯦ ꯅꯪꯅ ꯀꯃꯦꯟ ꯅꯪ ꯏꯔꯛꯄꯁꯦ ꯁꯨꯃꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯗꯔꯦ ꯑꯩꯈꯣꯏ ꯆꯦ ꯅꯨꯄꯥ ꯍꯥꯏꯕꯅꯦ ꯍꯥꯏꯕꯅꯤ ꯑꯦꯇꯤ ꯌꯥꯎꯍꯜꯂꯣꯗꯣ ꯑꯣꯀꯦ ꯍꯣꯏ ꯍꯣꯏ ꯑꯦꯇꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯩꯈꯣꯏ ꯀꯁꯥꯔꯗꯁꯨ ꯌꯥꯝ ꯂꯩꯔꯕꯅꯤ ꯀꯥꯏ ꯀꯥꯏꯗꯅ ꯌꯨꯅꯤꯠꯀ ꯍꯥꯡꯗꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ ꯅꯥꯎꯔꯦꯝ ꯊꯣꯛꯄꯤꯁꯦ ꯑꯍꯟꯗꯤ ꯅꯠꯂꯝꯃꯔꯣꯏ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ
ꯑꯔꯕꯤ ꯃꯔꯣꯟ ꯏꯔꯦ ꯉꯥꯂꯦ ꯐꯤꯂꯤꯄꯤꯟ ꯃꯔꯣꯟ ꯏꯔꯦ 이때이 호렌 레이라께 호렌 레이라께 호렌 레이라가 왓츠앱ꯇ ꯊꯥꯕꯤꯔꯣ ꯅꯇꯩꯒꯤꯀꯣ ꯍꯣꯏ ꯆꯪꯍꯜꯂꯛꯀꯅꯨ ꯈꯣꯏꯗꯧ ꯂꯪꯈꯠꯅꯕꯅꯤ ꯍꯦꯜꯂꯣ ꯍꯥꯏ 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 ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯄꯨꯁꯄꯥ ꯗꯥꯛꯇꯔ ꯂꯦꯅꯤꯟꯗꯒꯤ ꯒꯨꯂꯤ ꯑꯝꯇ ꯂꯩꯔꯒ ꯅꯥꯎꯔꯦꯝ ꯊꯣꯛꯄꯤꯁꯦ ꯑꯝꯇ ꯄꯤꯖꯧꯍꯦ ꯒꯨꯂꯤ ꯋꯥꯠꯂꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯅꯥꯎꯔꯦꯝ ꯊꯣꯛꯄꯤꯁꯦ ꯃꯩꯇꯩꯅꯦꯕ ꯑꯗꯣ ꯃꯥ ꯏꯔꯩ ꯃꯌꯥꯝꯁꯦ ꯀꯔꯤꯅꯣ ꯀꯅꯥ ꯈꯪꯅꯤ ꯀꯨꯀꯤꯔꯁꯨ ꯈꯪꯄꯣꯟꯇꯦ ꯃꯩꯇꯩꯒꯤ ꯑꯥꯏꯗꯤ ꯄꯥꯏꯁꯤꯜꯂꯒ ꯕꯤꯁꯅꯨ ꯑꯗꯨꯃꯥꯏ ꯍꯤꯞꯄꯒꯦꯗ ꯕꯤꯁꯅꯨꯒꯤ ꯈꯨꯏ ꯍꯤꯞꯄꯒ ꯀꯃꯦꯟ ꯄꯥꯒꯦ ꯄꯥꯔꯣ ꯅꯥꯎꯔꯦꯝ ꯊꯣꯛꯄꯤꯒꯤ ꯑꯟꯁꯔ ꯄꯤꯔꯤꯃꯤ ꯌꯦꯡꯉꯨꯅꯦ ꯍꯣꯏ ꯀꯃꯦꯟ ꯄꯥꯔꯤꯃꯤ ꯄꯥꯎꯈꯨꯝ ꯄꯤꯔꯤꯃꯤ ꯊꯥꯖꯁꯦ ꯉꯁꯤꯗꯤ ꯑꯩꯕꯨ ꯎꯔꯒ ꯃꯑꯣꯡ ꯑꯃ ꯀꯩꯕ ꯀꯕꯤꯇꯥꯅ ꯀꯩꯕ ꯏꯆꯥꯅ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯔꯒꯨ ꯏꯆꯥꯅ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯔꯛꯎ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯍꯥꯏꯌꯦ ꯍꯥꯏꯌꯦ ꯏꯆꯦꯒ ꯏꯆꯦꯒ ꯗꯗꯥꯒꯁꯦ ꯗꯗꯥꯒꯁꯦ ꯑꯣꯀꯦ 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 ꯆꯥꯔꯛꯀꯅꯤ ꯆꯥꯔꯛꯀꯅꯤ ꯀꯩꯕ ꯅꯥꯎꯔꯦꯝ ꯊꯣꯛꯄꯤꯁꯦ ꯀꯔꯤꯅꯣ ꯃꯥꯅ ꯏꯔꯤ ꯃꯌꯥꯝꯁꯤꯕꯣ ꯃꯥ ꯏꯔꯤꯗꯤ ꯄꯥꯎꯈꯨꯝꯅꯤꯁꯦ ꯄꯥꯎꯈꯨꯝ ꯄꯤꯔꯤꯃꯤ ꯃꯥ ꯏꯔꯤꯗꯨꯒꯤ ꯀꯔꯤ ꯀꯔꯤꯕꯨ ꯏꯔꯤꯕ ꯈꯪꯗꯦ ꯄꯨꯁꯄꯥ ꯅꯪ ꯌꯧꯗ꯭ꯔꯤꯕꯣ ꯁꯥꯡꯉꯤꯍꯦ ꯅꯪ ꯆꯠꯂꯤꯁꯦ ꯀꯥꯏꯗꯅꯣ ꯃꯥ ꯆꯠꯂꯤꯁꯦ ꯔꯤꯂꯤꯐ ꯀꯦꯝ ꯆꯠꯀꯅꯤ ꯍꯥꯏꯗꯥꯏꯅꯦ ꯂꯤꯂꯤ ꯀꯦꯝꯗꯨꯕꯨ ꯃꯣꯏꯗꯨꯒ ꯌꯥꯝ ꯂꯥꯞꯄꯤꯖꯥꯠꯂ ꯅꯛꯏꯖꯥꯠꯂ ꯍꯥꯏꯕ ꯑꯅꯛ ꯑꯅꯛꯄ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯔꯤꯂꯤꯐ ꯀꯦꯝꯗꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯂꯩꯔꯤꯅꯀꯣ ꯇꯦꯔꯦ ꯂꯤꯌꯦ ꯇꯇꯣꯝꯕꯤ ꯃꯣꯕꯥꯏꯜ ꯃꯨꯊꯠꯂꯨꯆꯣ ꯂꯥꯛꯑꯣ ꯃꯃꯥꯡꯗ ꯂꯥꯛꯑꯣ ꯃꯣꯕꯥꯏꯜ ꯂꯧꯆꯣ ꯅꯆꯥꯅꯨꯄꯤꯁꯤ ꯃꯣꯕꯥꯏꯜ ꯌꯦꯡꯍꯜꯂꯗꯤ ꯌꯥꯗ꯭ꯔꯦ ꯁꯣꯅꯥꯂꯤ ꯍꯦꯜꯂꯣ ꯆꯦꯅꯨ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯁꯣꯅꯥꯂꯤ ꯉꯁꯤꯗꯤ ꯉꯥ ꯃꯆꯥ ꯊꯣꯡꯕ ꯆꯥꯏ ꯅꯪꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯉꯥ ꯃꯆꯥ ꯇꯣꯃꯦꯇꯣ ꯑꯗꯩꯗꯤ ꯀꯣꯂꯤ ꯍꯋꯥꯏ ꯃꯣꯇꯣꯔ ꯊ꯭ꯔꯥꯛ ꯑꯗꯩꯗꯤ ꯕ꯭ꯔꯣꯀꯣꯂꯤꯒ ꯇꯧꯔꯒ ꯊꯣꯡꯉꯦ ꯑꯗꯒꯤꯗꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯦ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯀꯩ ꯑꯆꯥꯄꯣꯠꯅꯣ ꯑꯗꯣ ꯆꯥꯅꯤꯡꯗꯦ ꯍꯥꯎꯋꯦꯅꯦ ꯑꯆꯥꯄꯣꯠꯁꯦ ꯃꯃꯥ ꯑꯩ ꯃꯈꯨꯠꯁꯦ ꯄꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯔꯤꯃꯨꯚꯔ ꯄꯥꯏꯔꯨꯔꯦ ꯂꯥꯏꯔꯤꯛ ꯄꯨꯁꯜꯂꯨ ꯆꯣ ꯃꯥ ꯂꯥꯏꯔꯤꯛ ꯄꯥꯔꯨꯆꯣ ꯆꯣ ꯑꯉꯥꯡꯗ ꯂꯥꯏꯔꯤꯛ ꯇꯧꯕꯅ ꯐꯩ ꯄꯨꯁꯄꯥꯅ ꯅꯥꯎꯔꯦꯝ ꯊꯣꯛꯄꯤꯁꯦ ꯂꯪꯊꯣꯛꯈꯤꯗ ꯌꯥꯔꯣꯏꯗꯧꯔꯤ ꯀꯩ ꯍꯥꯏꯕ ꯂꯪꯊꯣꯛꯈꯤꯗ ꯌꯥꯔꯣꯏ ꯗꯥꯛꯇꯔ ꯂꯦꯅꯤꯟꯗ ꯂꯥꯏꯌꯦꯡꯉꯁꯨ ꯌꯥꯔꯣꯏ ꯍꯥꯏ ꯑꯗꯨꯅꯤꯅꯦ ꯁꯤ ꯆꯥꯕꯤꯌꯨ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯃꯥ ꯆꯥꯕꯤꯌꯨ ꯆꯥꯕꯤꯌꯨ ꯁꯣꯅꯥꯂꯤꯅ ꯀꯦꯔꯗꯤ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯏꯌꯦ ꯑꯁ ꯏꯔꯣꯝꯕꯗꯤꯅꯦ ꯅꯤꯡꯊꯝꯊꯥꯗ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯏꯔꯣꯝꯕ ꯁꯥꯊꯤꯅ ꯍꯥꯎꯕꯅꯤ ꯅꯤꯡꯊꯝꯊꯥꯗ ꯅꯥꯎꯔꯦꯝ ꯊꯣꯛꯄꯤꯅ ꯖꯤꯅꯤꯁ ꯍꯥꯏ ꯑꯗꯩꯗꯤ ꯅꯣꯡꯗꯝꯕ ꯅꯥꯎꯔꯦꯝꯅ ꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯉꯁꯤꯗꯣ ꯀꯩꯅꯣ ꯆꯥꯏꯌꯦ ꯀꯩꯕ ꯉꯥ ꯃꯆꯥ ꯊꯣꯡꯕ ꯆꯥꯏ ꯑꯗꯩꯗꯤ ꯁꯤꯡꯖꯨ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯒ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯆꯥꯔꯦ ꯉꯁꯤꯁꯦ ꯀꯩꯅꯣꯅꯦ ꯃꯤꯒꯩꯁꯦ ꯄꯨꯁꯄꯥꯅ ꯁ꯭ꯂꯣ ꯃꯣꯁꯟꯗ ꯆꯠꯂꯤꯅꯦ ꯔꯤꯂꯤꯐ ꯀꯦꯝꯗ ꯆꯠꯄꯒꯤ ꯈꯟꯅꯔꯤ ꯍꯥꯏꯕꯅꯦ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯅꯔꯒ ꯆꯠꯇꯣꯏꯅꯦ ꯏꯇꯩ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯉꯁꯤ ꯅꯠꯇꯕ
ꯑꯗꯒꯤꯗꯤ ꯆꯨꯡꯈꯥꯝ ꯀꯄꯤꯇꯥ ꯕꯥꯏ ꯕꯥꯏ ꯏꯆꯦ ꯍꯣꯏ LB ꯊꯥꯔꯝꯕꯁꯦ ꯁꯨꯝ ꯌꯥꯎꯔꯛꯄꯅꯤ ꯊꯦꯡꯀ꯭ꯌꯨ ꯀꯄꯤꯇꯥ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯒꯤ LBꯗ ꯉꯥꯏꯍꯥꯛꯇꯪ ꯌꯥꯎꯕꯤꯔꯝꯕꯒꯤ ꯊꯥꯒꯠꯆꯔꯤ ꯕꯥꯏ ꯕꯥꯏ ꯑꯗꯒꯤꯗꯤ ꯅꯣꯡꯗꯝꯕ ꯅꯥꯎꯔꯦꯝꯅ ꯌꯥꯝ ꯍꯥꯎꯅꯤꯌꯦ ꯍꯥꯎꯔꯦ ꯌꯥꯝ ꯍꯥꯎꯔꯦ ꯑꯩ ꯑꯆꯥꯄꯣꯠ ꯍꯥꯏꯔꯣ ꯆꯨꯖꯥꯛꯁꯦ ꯂꯥꯏꯕ ꯄꯨꯊꯣꯔꯛꯆꯣ ꯆꯣ ꯃꯈꯨꯠ ꯍꯥꯝꯗꯣꯛꯑꯁꯤꯅ ꯑꯩ ꯃꯤꯁꯦ ꯑꯥꯗꯧꯅ ꯂꯤꯛꯊꯈ꯭ꯔꯦ तेरे लिए ꯀꯩꯅꯣ ꯄꯤꯔꯛꯑꯅꯨ ꯌꯥꯔꯦ ꯆꯥꯖꯅꯤꯡꯗ꯭ꯔꯦ ꯅꯪ ꯆꯥꯎ ꯅꯇꯣꯟꯇ ꯆꯥꯊꯕꯤꯅ ꯑꯆꯥꯄꯣꯠ ꯆꯥꯔꯤꯌꯦ ꯈꯥꯂꯤ ꯑꯣꯏꯔꯦ ꯑꯁ ꯌꯥꯔꯦ ꯑꯗꯨ ꯃꯤꯉꯣꯟ ꯌꯦꯡꯍꯟꯅꯕ꯭ꯔꯅꯦ ꯃꯆꯥ ꯀꯩꯅꯣ ꯅꯪꯕꯣ ꯆꯣ ꯂꯥꯏ ꯄꯨꯊꯣꯔꯛ ꯆꯣ ꯀꯩꯅꯣ ꯃꯤꯒ ꯖꯤꯔꯣꯒ ꯎꯠꯂꯤꯅꯦ ꯀꯃꯦꯟꯇꯗꯤ ꯃꯤ ꯂꯩꯃꯤꯅ ꯈꯪꯗꯦꯗ ꯃꯤ ꯑꯃ ꯑꯃꯨꯛ ꯖꯤꯔꯣꯗꯩ ꯑꯃꯨꯛ ꯑꯃ ꯎꯠꯈꯔꯦ ꯁꯤꯕꯨ ꯅꯣꯛꯅꯤꯡꯗ꯭ꯔꯤꯕꯕ ꯑꯩꯒꯤ LBꯁꯦ ꯃꯤꯒ ꯑꯝꯇ ꯂꯥꯛꯄꯤꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ ꯑꯩꯒꯤ ꯍꯟꯗꯛꯁꯦ ꯌꯨꯇꯨꯕꯅ ꯍꯟꯗꯛꯁꯦ ꯃꯤꯉꯣꯟꯗ ꯑꯩꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯄꯤꯗꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯟꯗꯛ ꯑꯩ ꯚꯤꯌꯣꯔꯁꯀ ꯌꯥꯝ ꯂꯤꯛꯑꯦꯕꯀꯣ ꯌꯥꯝ ꯂꯤꯛꯑꯦ ꯍꯟꯗꯛꯁꯦ ꯀꯩꯗꯧꯔꯅꯣ ꯈꯪꯗꯦ ꯁꯥꯎꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ ꯅꯥꯎꯔꯦꯝꯅ ꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯅꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯅꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒꯅꯤ ꯑꯩꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯂꯦꯞꯇꯅ ꯊꯥꯡꯒꯠꯄ ꯉꯝꯗꯣꯏꯁꯦꯀꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯑꯩ ꯀꯩꯁꯨ ꯊꯥꯡꯒꯠꯅꯤꯡꯉꯣꯏꯕꯀꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ ꯑꯩꯅ ꯂꯦꯞꯇꯅ ꯊꯥꯡꯒꯠꯆꯔꯛꯄ ꯉꯝꯃꯤꯁꯦꯀꯣ ꯄꯨꯁꯄꯥꯅ ꯍꯧꯖꯤꯛꯇ ꯆꯥꯛ ꯇꯣꯛꯇ ꯉꯥꯏꯔꯤꯕꯅꯦ ꯏꯆꯦꯁꯦ ꯆꯥꯕ ꯂꯦꯞꯇꯦ ꯍꯥꯏ ꯑꯁꯦꯡꯕꯩꯅꯦ ꯑꯗꯨ ꯑꯩ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯆꯥꯅꯤꯡꯗꯦꯕ ꯏꯆꯥꯅꯨꯄꯤꯅ ꯏꯟꯁꯤꯜꯂꯛꯄꯗꯣ ꯑꯗꯨꯝ ꯆꯥꯏꯅꯦ ꯆꯥꯛ ꯇꯣꯛꯇ ꯉꯥꯏꯔꯤ ꯀꯨꯏꯗꯤ ꯆꯥꯛ ꯇꯣꯛꯄ ꯆꯥꯛ ꯇꯣꯛꯑꯒ ꯀꯣꯟ ꯐꯦꯡꯉꯒ ꯑꯗꯨꯝ LB ꯃꯇꯝ ꯌꯧꯔꯦ ꯏꯆꯥꯊꯣꯏꯕꯤ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯑꯒꯅꯦ ꯑꯗꯨꯝ ꯆꯥꯛ ꯆꯥꯃꯤꯟꯅꯩꯕꯀꯣ ꯏꯆꯥꯊꯣꯏꯕꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯆꯥꯛ ꯆꯥꯊꯣꯛꯑꯝꯕ ꯌꯥꯗꯦꯕ ꯃꯥ ꯂꯥꯛꯑꯒ ꯃꯥꯒ ꯄꯨꯟꯅ ꯆꯥꯗ꯭ꯔꯗꯤ ꯃꯥ ꯌꯥꯝ ꯀꯞꯄꯦꯕꯀꯣ ꯑꯗꯨꯗꯒꯤ ꯃꯥ ꯉꯥꯏꯔꯒ ꯆꯥꯕꯅꯤꯅ ꯊꯦꯡꯉꯦꯕ ꯍꯦꯛꯇ ꯕꯤꯂꯤꯟꯗꯥ ꯆꯦ ꯌꯥꯝ ꯐꯖꯕꯁꯨ ꯐꯖꯩ ꯊꯤꯁꯨ ꯊꯤ ꯆꯦ ꯌꯥꯝ ꯐꯖꯕꯁꯨ ꯐꯖꯩ ꯊꯤꯁꯨ ꯊꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯐꯖꯩ ꯅꯠꯇ꯭ꯔꯒ ꯊꯤ ꯍꯥꯏꯒꯦ ꯍꯥꯏꯔꯛꯑꯣ ꯅꯪ ꯁꯤꯗꯤ ꯆꯦ ꯌꯥꯝ ꯐꯖꯕꯁꯨ ꯐꯖꯩ ꯊꯤꯁꯨ ꯊꯤ ꯅꯣꯛꯅꯤꯡꯗ꯭ꯔꯣ ꯅꯪꯒꯤꯁꯤꯗꯤ ꯀꯩ ꯁꯕꯖꯦꯛꯅꯣ ꯀꯩꯅꯣꯗ ꯃꯣꯖꯥ ꯍꯥꯞꯄ ꯀꯩꯅꯣꯗꯨꯒ ꯌꯦꯡꯉꯨ ꯀꯩꯅꯣ ꯑꯅꯤꯗꯤ ꯁꯨꯈ꯭ꯔꯕꯅꯤ ꯖꯨꯔꯥ ꯑꯅꯤꯗꯤ ꯁꯨꯈ꯭ꯔꯕꯅꯤ ꯃꯦꯂꯣꯗꯤꯅ ꯍꯥꯏ ꯄꯨꯁꯄꯥ KH ꯍꯥꯏ ꯇꯧꯔꯛꯑꯦ ꯄꯨꯁꯄꯥꯗ ꯃꯦꯂꯣꯗꯤꯅ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏ ꯆꯦ ꯊꯦꯡꯃꯜꯂꯦ ꯅꯪ ꯍꯧꯖꯤꯛ ꯀꯥꯏꯗꯅꯣ ꯄꯨꯁꯄꯥ ꯅꯪ ꯌꯨꯝꯗꯔ ꯀꯥꯏꯗꯅꯣ ꯊꯣꯏꯕꯤꯁꯅꯥꯁꯤꯅ ꯂꯥꯛꯑꯝꯃꯒ ꯃꯥꯡꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯊꯣꯏꯕꯤꯁꯅꯥꯁꯤꯕꯣ ꯄꯨꯁꯄꯥꯅ ꯍꯥꯏ ꯃꯦꯂꯣꯗꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯊꯣꯏꯕꯤꯁꯅꯥꯁꯤ ꯃꯤ ꯑꯇꯣꯞꯄꯒꯤ LB ꯌꯥꯎꯕ ꯃꯥꯜꯂꯦ ꯍꯟꯗꯛꯁꯦ ꯃꯥ ꯏꯂꯥꯡ ꯂꯥꯡꯉꯦꯕ ꯊꯃꯣꯏꯒꯁꯦ ꯏꯂꯥꯡ ꯂꯥꯡꯕꯗꯧꯅ ꯇꯧꯋꯦ ꯍꯟꯗꯛꯁꯦ दिल माना जरा हमसे मिल रुक जाती ꯁꯣꯡ ꯂꯧꯕ ꯆꯠꯂꯤꯔꯣ ꯄꯨꯁꯄꯥꯅ ꯑꯩ ꯂꯥꯛꯏꯁꯤꯗꯤ ꯍꯥꯏ ꯇꯣ ꯅꯪ ꯀꯥꯏꯗꯅꯣ ꯍꯪꯉꯦꯕ ꯑꯩꯅ ꯍꯪꯉꯤꯁꯦ ꯅꯪ ꯌꯨꯝꯗ꯭ꯔꯥ ꯅꯪ ꯂꯝꯕꯤꯗꯔꯥ ꯀꯥꯏꯗꯅꯣꯕ ꯅꯪ ꯅꯤꯄꯥꯒ ꯀꯣꯏꯔꯤꯀꯥ ꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤ ꯑꯣꯏꯔꯝꯅꯤ ꯅꯪꯗꯣ ꯑꯩ ꯈꯪꯉꯦ ꯀꯣꯃꯦꯟꯠꯁ ꯑꯝꯇ ꯏꯔꯛꯇꯔꯦ ꯕꯤꯂꯤꯟꯗꯥ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯑꯌꯥꯝꯕꯗꯣ ꯍꯥꯏꯕꯅꯦ
ꯐꯖꯕꯁꯨ ꯌꯥꯎꯋꯦ ꯊꯤꯕꯁꯨ ꯌꯥꯎꯋꯦ ꯍꯥꯏꯕ ꯑꯣ ꯑꯣꯀꯦ ꯑꯣꯀꯦ ꯍꯣꯏ ꯍꯣꯏ ꯍꯣꯏꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯀꯩꯅꯣ ꯍꯥꯏꯗꯤꯅꯦ ꯄꯨꯝꯅꯃꯛꯇꯣ ꯐꯖꯍꯟꯕꯁꯨ ꯉꯝꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯍꯥꯏꯗꯤ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯀꯥꯞꯅꯤꯡꯉꯨꯕ ꯀꯥꯞꯄꯨꯕ ꯚꯤꯗꯤꯑꯣꯒꯁꯦ ꯑꯗꯨꯝ ꯀꯥꯞꯄꯨꯕ ꯅꯨꯃꯤꯠ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤꯁꯨ ꯃꯇꯨꯡ ꯏꯜꯂꯦꯕ ꯃꯐꯝꯒꯤ ꯃꯇꯝꯒꯤꯁꯨ ꯃꯇꯨꯡ ꯏꯜꯂꯦꯕꯀꯣ ꯑꯗꯨꯅꯤ ꯑꯩ ꯍꯧꯖꯤꯛ ꯀꯟꯇꯦꯟ ꯑꯃꯐꯥꯎ ꯂꯩꯇꯦ ꯊꯥꯡꯒꯠꯅꯤꯡꯉꯥꯏ ꯀꯣꯛ ꯁꯥꯔꯦ ꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄ ꯌꯥꯗꯦꯕ ꯌꯥꯝ ꯀꯨꯏꯅ ꯚꯤꯗꯤꯑꯣ ꯂꯦꯞꯄꯒꯗꯤꯅꯦ ꯚꯤꯌꯣꯔꯁ ꯌꯥꯝ ꯃꯥꯡꯉꯦꯕꯀꯣ ꯑꯩ ꯍꯟꯗꯛ 4-5 ꯂꯦꯞꯄꯨꯕꯒꯤ ꯑꯃꯨꯛꯀ ꯚꯤꯌꯣꯔꯁꯁꯦ ꯄꯤꯗ꯭ꯔꯦꯕ YT ꯅ ꯄꯤꯗ꯭ꯔꯦꯕ ꯑꯃꯨꯛ ꯑꯗꯨꯗꯨꯅ ꯍꯌꯦꯡꯁꯦ ꯀꯩ ꯊꯥꯡꯒꯠꯇꯣꯏꯅꯣ ꯈꯪꯗꯦ ꯇꯨꯝꯅꯤꯡꯉꯦ ꯑꯩ ꯋꯥꯔꯤ ꯁꯥꯟꯅ ꯗꯥ ꯇꯨꯝꯅꯤꯡꯉꯦ ꯉꯁꯤ ꯄꯨꯡ ꯑꯃꯇꯪ ꯊꯥꯁꯤꯀꯣ ꯌꯥꯝ ꯀꯨꯏꯅ ꯊꯥꯕ ꯉꯝꯃꯣꯏꯀꯣ ꯇꯨꯝꯅꯤꯡꯉꯦ ꯍꯦꯛꯇ ꯑꯗꯒꯤ ꯇꯥꯇꯣꯝꯕꯤꯒꯤꯁꯨꯅꯦ ꯑꯦꯛꯖꯥꯝꯁꯦ ꯌꯧꯁꯜꯂꯛꯄꯁꯤꯅꯅꯦ ꯑꯋꯥꯕꯅꯤ ꯇꯧꯔꯤꯁꯦ ꯅꯪ ꯂꯣꯏꯁꯜꯂꯕꯣ ꯗꯥ दिल कहता है जरा उनसे रुक जाती है ꯆꯦꯗꯛ ꯆꯥꯕꯤꯔꯛꯑꯣ ꯕꯤꯂꯤꯟꯗꯥꯅ ꯍꯣꯏ ꯆꯥꯔꯛꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯑꯩ ꯉꯥꯛ ꯊꯣꯛꯎꯔꯦ ꯃꯤ ꯂꯥꯛꯄꯩ ꯍꯥꯏ ꯍꯟꯗꯛꯁꯦ ꯅꯪꯁꯦ ꯀꯩꯅꯣꯝ ꯇꯧꯏꯀꯣ ꯏꯕꯦꯝꯃ ꯃꯤ ꯂꯥꯛꯏ ꯃꯤ ꯊꯤꯜꯂꯤ ꯇꯨ ꯇꯧꯏ ꯍꯥꯏꯅ ꯑꯗꯨꯝ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯀꯣ ꯍꯟꯗꯛꯁꯦ ꯄꯨꯁꯄꯥꯅ ꯈꯪꯗꯦꯅꯦ ꯑꯗꯨꯏ ꯑꯉꯥꯡꯗꯣ ꯉꯁꯤꯗꯤ ꯎꯗꯦꯅꯦ ꯂꯥꯏꯛ ꯃꯁꯤꯡ ꯁꯨꯕꯅꯦ ꯑꯗꯨꯏ ꯑꯉꯥꯡꯗꯣ ꯍꯥꯏ ꯃꯥꯗ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯅꯦ ꯃꯤꯉꯣꯟꯗ ꯑꯃꯗꯁꯨ ꯀꯣ ꯂꯥꯛꯇꯤ ꯂꯥꯛꯑ ꯃꯥꯜꯂꯦ ꯃꯥꯁꯦ ꯗꯥ ꯅꯪ ꯂꯣꯏꯔꯕꯣ ꯍꯣꯏ ꯗꯥ ꯆꯠꯈꯤꯗꯣꯔꯦ ꯃꯥ ꯊꯕꯛ ꯑꯃꯒꯤ ꯑꯃꯨꯛ ꯆꯠꯇꯣꯔꯦ ꯃꯥ ꯆꯠꯄ ꯂꯦꯞꯇꯦ ꯅꯨꯡꯊꯤꯟ ꯈꯨꯗꯤꯡꯒꯤ ꯑꯌꯥꯝꯕꯗ ꯆꯠꯂꯦꯕꯀꯣ ꯃꯥꯏ ꯊꯕꯛꯁꯦ ꯄꯤꯊꯣꯛꯀ ꯄꯤꯁꯤꯟꯒ ꯊꯤꯟꯗꯣꯛꯀ ꯊꯤꯟꯖꯤꯟꯒꯗꯁꯨ ꯑꯋꯥꯕ ꯑꯃꯅꯤ ꯇꯧꯔꯤꯁꯦ ꯂꯩꯌꯨꯗꯅ ꯅꯪꯅ ꯂꯩꯖꯗ꯭ꯔꯒ ꯊꯣꯏꯕꯤꯁꯅꯥ ꯑꯩꯕꯣ ꯀꯩꯝ ꯇꯧꯗꯦꯀꯣ ꯌꯥꯎꯗꯦ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯌꯥꯗ ꯇꯧꯔꯤꯅꯦ ꯍꯥꯏ ꯍꯣꯏ ꯑꯗꯨꯅꯦꯕ ꯍꯟꯗꯛꯁꯦ ꯅꯪꯁꯦ ꯏꯂꯥꯡ ꯂꯥꯡꯉꯦ ꯍꯥꯏꯕ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯕꯤꯂꯤꯟꯗꯥꯅ ꯆꯦ ꯃꯅꯤꯄꯨꯔꯒꯤ ꯄꯨꯁꯄꯥꯒꯤ ꯏꯁꯩ ꯑꯅꯧꯕꯗꯣ ꯁꯛꯄꯤꯔꯛꯑꯣ ꯀꯔꯝꯕ ꯏꯁꯩ ꯑꯅꯧꯕꯅꯣ ꯑꯩ ꯈꯪꯗꯦꯅꯦ ꯍꯟꯗꯛ ꯏꯁꯩꯒ ꯑꯝꯇ ꯇꯥꯗꯦ ꯃꯣꯏ ꯏꯁꯩ ꯇꯥꯕꯒ ꯁꯪꯗ꯭ꯔꯦ ꯑꯩꯁꯦ ꯍꯣꯏ ꯃꯥ ꯍꯀꯥꯝ ꯀꯟꯅ ꯆꯟꯈꯠꯂꯛꯑꯦꯅꯦ ꯄꯨꯁꯄꯥꯅ ꯅꯆꯥ ꯊꯣꯏꯕꯤꯅꯅꯤ ꯑꯩꯅ ꯅꯠꯇꯦꯗ ꯄꯨꯁꯄꯥꯅ ꯇꯨꯝꯅꯤꯡꯂꯛꯄꯒꯤ ꯃꯥꯜꯂꯤꯗ ꯄꯨꯡ ꯑꯃꯈꯛ ꯊꯥꯖꯦ ꯍꯥꯏꯁꯦ ꯇꯨꯝꯅꯤꯡꯁꯨ ꯇꯨꯝꯅꯤꯡꯉꯦ ꯑꯗꯒꯤ ꯏꯆꯥꯇꯣꯝꯕꯤꯁꯦ ꯂꯥꯏꯔꯤꯛꯁꯦ ꯄꯨꯊꯣꯛꯑ ꯂꯩꯔꯦꯕꯀꯣ ꯑꯩ ꯗꯥꯎꯗꯤ ꯂꯥꯏꯔꯤꯛ ꯄꯥꯗꯦꯕ ꯁꯤꯅꯤ ꯂꯨꯔꯤꯁꯦ ꯌꯥꯝ ꯅꯣꯏ ꯔꯦꯗꯤꯗꯣ ꯔꯦꯗꯤ 1 2 3 ꯒꯣ ꯑꯩ ꯃꯌꯥꯝ ꯑꯩ ꯑꯝꯇ ꯆꯠꯆꯔꯨꯈꯤꯒꯦ ꯑꯩ ꯗ꯭ꯌꯨꯇꯤ ꯑꯝꯇ ꯇꯧꯖꯔꯨꯒꯦ ꯑꯩ ꯑꯝꯇ ꯒꯣꯏꯪ ꯇꯧꯖꯔꯨꯈꯤꯒꯦ I'm on the going ꯒꯣꯏꯪ ꯀꯥꯏ ꯏꯪꯂꯤꯁꯅꯦ ꯑꯐꯥꯎꯕ ꯏꯪꯂꯤꯁꯅꯦ ꯑꯩꯈꯣꯏꯅꯦ ꯑꯃꯗꯣ 5 ꯊꯝꯃꯒ ꯃꯥ ꯏꯪꯂꯤꯁ ꯄꯨꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯣꯠ ꯂꯩꯗꯧ ꯈꯪꯒꯥꯎ ꯃꯅꯨꯡꯗ ꯆꯤꯡꯈꯠꯂꯨ ꯅꯥꯟꯊꯗꯣꯔꯦ ꯑꯐꯥꯎ ꯁꯥꯕꯗ ꯐꯦꯁꯟ ꯇꯧꯕꯗ ꯃꯅꯤꯡꯒꯤ ꯈꯪꯒꯥꯎ ꯅꯥꯟꯊꯅ ꯇꯥꯗꯣꯔꯦ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯆꯠꯅꯔꯤ ꯈꯪꯒꯥꯎ ꯁꯦꯠꯊꯔꯤ ꯆꯠꯄꯗ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯠꯇꯣꯏꯅꯤ ꯆꯦꯟ ꯆꯤꯡꯈꯠꯂꯨ ꯈꯪꯒꯥꯎꯒꯤ ꯄꯣꯀꯦꯠ ꯆꯦꯟꯗ ꯆꯤꯡꯈꯠꯂꯨ
ꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯩꯔꯨꯔ ꯈꯪꯒꯥꯎꯒꯤ ꯆꯦꯟꯁꯤꯒ ꯂꯩꯃꯤꯟ ꯇꯥꯕꯗ ꯇꯥꯏꯑꯣꯟꯅꯔꯣꯏꯗ꯭ꯔꯣ ꯅꯠꯇꯦ ꯄꯣꯀꯦꯠ ꯆꯦꯟꯗ ꯆꯤꯡꯍꯜꯂꯣ ꯍꯥꯏꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯩꯗꯅ ꯗꯥꯕꯨꯡ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯆꯠꯇꯣꯏꯅꯣ ꯗꯥꯁꯦ ꯀꯩꯅꯣꯗ ꯁꯨꯅꯥꯏꯗꯅꯦ ꯍꯌꯦꯡ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯖꯤꯡꯈ ꯀꯨꯞꯇꯧꯔꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯖꯤꯡꯈ ꯂꯧꯕ ꯆꯠꯄ ꯑꯗꯩ ꯏꯔꯤꯅꯥ ꯅꯆꯦꯒꯤ ꯃꯆꯥ ꯅꯨꯄꯥꯗꯨ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯤꯃꯣ ꯍꯥꯏꯕ ꯑꯩ ꯏꯆꯥꯅꯨꯄꯥꯗꯣ ꯀ꯭ꯂꯥꯁ ꯀꯩꯅꯣ ꯀ꯭ꯂꯥꯁ 9ꯅꯦ ꯏꯆꯥꯅꯨꯄꯥ ꯄꯥꯈꯪ ꯐꯥꯔꯦ ꯑꯩꯒꯤ ꯏꯔꯤꯅꯥ ꯏꯆꯥꯅꯨꯄꯥ ꯄꯥꯈꯪ ꯐꯥꯔꯦ ꯋꯥꯠ ꯑꯩ ꯄꯣꯠ ꯌꯥꯝ ꯂꯩꯕꯤꯔꯝꯃꯤ ꯏꯃꯥ ꯍꯧꯖꯤꯛꯇ ꯄꯨꯊꯣꯛꯄꯤꯔꯛꯏꯅꯦ ꯅꯪ ꯁꯥꯏ ꯂꯧꯔꯛꯏꯔꯣꯁꯦ ꯑꯩꯈꯣꯏ ꯗꯥ ꯂꯪꯁꯜꯂꯛꯑꯦ ꯕꯥꯏ ꯄꯤꯔꯛꯀꯅꯨ ꯀꯗꯥꯏ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯀꯗꯥꯏ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯐꯣꯟ ꯇꯧꯔꯣ ꯈꯣꯡꯕꯥ ꯑꯥ ꯇꯧꯔꯒ ꯄꯤꯔꯛꯀꯅꯨꯗ ꯊꯕꯛ ꯉꯥꯛꯇ ꯏꯇꯣꯝꯇ ꯋꯥꯏ ꯌꯥꯝꯅ ꯁꯨꯕꯤꯁꯅꯥꯅ ꯀꯣꯜ ꯂꯥꯛꯒꯦ ꯑꯃꯨꯛ ꯄꯦꯜꯂꯤꯍꯦ ꯑꯩ ꯑꯗꯒꯤꯗꯤ ꯅꯣꯡꯗꯝꯕꯅ ꯆꯦ ꯍꯣꯏꯒꯤ ꯂꯝꯗꯣ ꯂꯩꯕ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯂꯥꯛꯅꯤꯡꯉꯦ ꯍꯥꯏꯌꯦ ꯅꯣꯡꯗꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯂꯩꯕꯀꯣ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯍꯤꯡꯅꯤꯡꯕ ꯃꯤꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯦꯕ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯗꯤꯅꯦ ꯃꯥ ꯇꯥꯎꯟꯗꯒ ꯂꯩꯅꯤꯡꯗꯦ ꯍꯥꯏꯌꯦ ꯃꯥꯗꯤꯅꯦ ꯈꯨꯡꯒꯪꯁꯤꯒꯅ ꯌꯥꯝ ꯅꯨꯡꯉाꯏꯖꯕꯗꯣ ꯃꯥꯗꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯂꯥꯡꯕꯁꯤ ꯌꯥꯗꯦꯕꯀꯣ ꯑꯉꯥꯡꯅꯒ ꯌꯥꯝ ꯂꯥꯡꯕꯁꯦ ꯃꯥꯗꯤ ꯌꯥꯝ ꯁꯥꯎꯋꯦꯕ ꯈꯪꯕ꯭ꯔꯥ ꯃꯥ ꯈꯔ ꯏꯪꯅ ꯂꯩꯖꯅꯤꯡꯉꯦꯕ ꯏꯪꯅ ꯁꯥꯟꯇꯤꯗ ꯍꯤꯡꯅꯤꯡꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏ ꯗꯥꯁꯦ ꯑꯗꯨꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯃꯥ ꯇꯥꯎꯟꯗꯒ ꯂꯩꯅꯤꯡꯗꯦ ꯈꯨꯡꯒꯪꯗ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦ ꯍꯥꯏꯌꯦ ꯈꯨꯡꯒꯪꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯃꯉꯣꯟꯗ ꯃꯥꯒ ꯆꯥꯟꯅꯖꯕ ꯑꯗꯨꯒꯒꯤꯗꯤ ꯇꯦꯜꯍꯩꯕꯅ ꯆꯦꯅꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯇꯦꯜꯍꯩꯕ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯄꯨꯁꯄꯥꯅ ꯊꯣꯏꯕꯤꯁꯅꯥ ꯍꯣꯏ ꯗꯤꯃꯥꯟ ꯑꯣꯏꯈ꯭ꯔꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯏꯇꯩꯁꯦ ꯀꯥꯏ ꯆꯠꯂꯤꯅꯣ ꯏꯇꯩꯁꯦ ꯀꯩꯅꯣꯗ ꯆꯠꯂꯤꯅꯦ ꯑꯩꯈꯣꯏ ꯁꯨꯅꯥꯏꯗ ꯆꯠꯂꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯁꯨꯅꯥꯏꯒꯤ ꯇꯥꯎꯟꯗ ꯆꯠꯂꯤꯅꯤ ꯑꯩꯒꯤꯅꯦ ꯑꯩꯒ ꯏꯆꯥꯊꯣꯏꯕꯤꯒꯒꯤ ꯕ꯭ꯔꯁ ꯂꯧꯔꯛꯏꯕ ꯑꯩꯈꯣꯏ ꯗꯥꯅꯀꯣ ꯕ꯭ꯔꯁꯁꯦ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯤꯕ ꯀꯩꯒꯤꯅꯦ ꯑꯩꯈꯣꯏꯒꯤꯅꯦ ꯂꯨꯁꯤꯅꯅꯦ ꯈꯪꯕ꯭ꯔꯥ ꯅꯨꯡꯗꯥꯡꯗꯅꯦ ꯑꯩꯅꯅꯦ ꯕ꯭ꯔꯨꯁ ꯍꯥꯞꯄꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯄꯨꯁꯜꯂꯝꯗ꯭ꯔꯦꯕ ꯕꯥꯠꯔꯨꯝ ꯃꯅꯨꯡꯗ ꯄꯨꯁꯜꯂꯝꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯥ ꯂꯣꯏꯅ ꯆꯤꯛꯈꯥꯏꯔꯒꯅꯦ ꯈꯪꯕ꯭ꯔꯥ ꯅꯨꯡꯗꯥꯡꯗ ꯐꯖꯅ ꯆꯤꯛꯈꯥꯏꯔꯦ ꯇꯪꯈꯥꯏ ꯁ꯭ꯋꯥꯏꯗꯒ ꯇꯪꯈꯥꯏ ꯇꯥꯔꯦ ꯈꯪꯉꯕ ꯑꯩꯈꯣꯏ ꯂꯨꯁꯤꯁꯤꯅ ꯑꯗꯨꯒꯅꯦ ꯁꯥꯟꯅ ꯂꯩꯔꯝꯃꯦ ꯌꯥꯗ꯭ꯔꯦ ꯑꯗꯨꯅꯦ ꯑꯗꯨꯒ ꯁꯦꯝꯄꯨ ꯂꯧꯔꯛꯏꯕ ꯁꯦꯝꯄꯨ ꯗꯣꯞꯀꯤ ꯁꯦꯝꯄꯨ ꯑꯦꯟ ꯀꯟꯗꯤꯁꯅꯔ ꯑꯌꯥ ꯄꯣꯛꯈꯥꯏꯕꯒ ꯌꯥꯎꯔꯦ ꯁꯦꯝꯄꯨ ꯑꯦꯟ ꯀꯟꯗꯤꯁꯅꯔ ꯑꯩ ꯗꯕꯥꯗ ꯑꯣꯏꯅ ꯂꯧꯗꯦꯕ ꯁꯨꯃꯥꯏꯅ ꯄꯦꯀꯦꯠꯁꯦ ꯂꯧꯋꯦꯕ ꯑꯗꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯑꯩꯈꯣꯏ ꯗꯥꯗ ꯂꯩꯕꯤꯌꯨꯀ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦꯕ ꯃꯥꯅ ꯈꯪꯅ ꯁꯨꯝ ꯂꯧꯋꯦꯕ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯄꯦꯀꯦꯠ ꯀꯌꯥꯅꯣ 1 2 3 4 5 6 7 8 9 10 11 12 23 ꯈꯛ ꯂꯧꯔꯛꯏꯕꯀꯣ ꯑꯁꯤꯁꯦ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯂꯧꯔꯛꯑꯅꯤ ꯃꯥ ꯂꯩꯔꯤꯕ ꯈꯔꯁꯨ ꯍꯥꯟꯅꯒꯤꯅꯦ ꯑꯃꯨꯛ ꯂꯧꯔꯛꯑꯅꯤ ꯑꯩꯈꯣꯏ ꯗꯥ ꯌꯥꯝ ꯐꯩꯕ ꯑꯩꯒꯤ ꯄꯣꯠ ꯑꯝꯇ ꯋꯥꯠꯍꯟꯕꯤꯗꯦꯕꯀꯣ ꯑꯩꯒꯤ ꯁꯤꯃ ꯋꯥꯠꯄ ꯍꯥꯏꯗꯣ ꯂꯩꯖꯗꯦꯕ ꯃꯥꯅ ꯁꯨꯝ ꯈꯪꯅ ꯑꯗꯨꯝ ꯂꯧꯕꯤꯔꯛꯑꯦꯕ ꯑꯩꯅꯒ ꯑꯗꯨꯁꯨ ꯌꯥꯝ ꯍꯥꯏꯕ ꯃꯊꯧ ꯇꯥꯗꯦ ꯃꯥꯅ ꯁꯨꯝ ꯂꯧꯕꯤꯔꯛꯑꯅꯤ ꯈꯔꯅꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯑꯩ ꯀꯔꯤ ꯋꯥꯠꯂꯝꯃꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯗꯨꯝ ꯂꯧꯕꯤꯔꯅꯤ ꯑꯩꯒꯤꯅꯦ ꯑꯩ ꯃꯃꯥꯔꯠꯀꯤ ꯄ꯭ꯔꯣꯗꯛ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯃꯃꯥꯔꯠꯀꯤ ꯐꯦꯁ ꯋꯥꯁ ꯁꯤꯔꯝ ꯑꯗꯒꯤꯗꯤ ꯃꯣꯏꯆꯔꯥꯏꯖꯤꯡ ꯀ꯭ꯔꯤꯝ ꯁꯟꯁꯀ꯭ꯔꯤꯟ ꯂꯣꯏ ꯁꯤꯖꯤꯟꯅꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯀꯩꯅꯣ ꯁꯪꯒꯣꯝ ꯍꯩꯗꯣꯛꯀꯅꯤ ꯁꯅꯥ ꯍꯩꯗꯣꯛꯀꯅꯤ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯑꯗꯨꯝ ꯌꯥꯝꯃꯛꯇ꯭ꯔꯦꯅꯦ ꯀ ꯍꯥꯏꯅ ꯇꯥꯔꯗꯤꯅꯦ ꯃꯥ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯅꯤ ꯑꯩꯅꯒ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯣꯔꯗਰ ꯇꯧꯔꯒꯦ ꯈꯣꯠꯂꯒꯦ ꯀꯥꯏꯅ ꯃꯗꯨ ꯍꯥꯏꯕ ꯃꯊꯧ ꯇꯥꯗꯦꯕ ꯃꯥ ꯁꯨꯝ ꯇꯧꯔ ꯂꯩꯔꯝꯃꯅꯤꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯑꯩꯒꯤ ꯀꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯗꯥꯁꯦꯀꯣ ꯄꯩꯁꯥ ꯄꯥꯏꯕ ꯄꯥꯏꯗꯕꯅ ꯋꯥꯔꯤꯅꯤꯅꯀꯣ ꯑꯗꯨꯅ ꯂꯥꯏꯕꯛꯀꯤ ꯋꯥꯔꯤꯗ ꯇꯥꯈ꯭ꯔꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯦꯌꯔ ꯇꯧꯕꯤꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ
ꯑꯩꯅ ꯁꯤꯃ ꯂꯩꯅꯤꯡꯉꯤ ꯁꯤꯃ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗ ꯑꯗꯨꯝ ꯇꯧꯕꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦꯕ ꯃꯥꯁꯦ ꯑꯗꯣ ꯅꯍꯥꯟꯋꯥꯏꯗꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯋꯦ ꯐꯤ ꯔꯥꯅꯤ ꯂꯩꯕꯒꯤ ꯃꯉꯣꯟꯗ ꯑꯩꯅ ꯔꯥꯅꯤ ꯃꯅꯥꯎꯗꯣ ꯑꯗꯨꯗꯣ ꯂꯧꯕꯒꯤ ꯍꯥꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯃꯥꯏꯕ ꯂꯧꯕꯤꯅꯤ ꯍꯥꯏ ꯁꯨꯝ ꯂꯧꯕꯤꯔꯣꯏ ꯑꯁꯨꯝꯕꯗꯤ ꯑꯃꯨꯛ ꯍꯥꯏꯗꯦ ꯑꯩꯅ ꯖꯍꯥ ꯄꯣꯠ ꯑꯃ ꯍꯥꯏꯕꯁꯦ ꯂꯧꯅꯤ ꯀꯩꯒꯤ ꯂꯧꯔꯣꯏꯗꯣꯏꯅꯣ ꯑꯩ ꯃꯇꯥꯡ ꯆꯥꯕ ꯁꯨꯝ ꯂꯧꯅꯤ ꯉꯥꯡꯕꯁꯦ ꯍꯦꯠꯄ ꯑꯃ ꯂꯩꯗꯅ ꯇꯧꯖꯗꯦꯕ ꯃꯥ ꯀꯩꯅꯣ ꯀꯣꯃꯦꯟꯠꯁꯀ ꯑꯝꯇ ꯂꯥꯛꯇ꯭ꯔꯦꯅꯦ ꯂꯣꯏ ꯂꯦꯞꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯅꯥꯎꯔꯦꯝ ꯊꯣꯛꯄꯤꯁꯤꯅ ꯊꯥꯖꯤꯜꯂꯛꯏ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯄꯨꯁꯄꯥ ꯅꯪꯕꯨ ꯂꯩꯔꯤꯕꯣ ꯆꯦ ꯇꯨꯝꯅꯤꯡꯕ꯭ꯔꯥ ꯇꯨꯝꯅꯤꯡꯉꯦ ꯌꯥꯝꯅ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯒꯤ ꯕ꯭ꯔꯨꯁ ꯄꯨꯔꯛꯑꯦ ꯄꯄꯥꯅ ꯑꯦ ꯃꯦꯔꯦ ꯑꯁꯤ ꯇꯪ ꯀ꯭ꯂꯤꯅꯔꯒ ꯌꯥꯎꯏꯅꯦ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯇꯪ ꯀ꯭ꯂꯤꯅꯔꯒ ꯌꯥꯎꯔꯝꯃꯤꯅꯦ जरा इंतजार सुन सजाई मंजिल प्यार की मेरे ꯇꯪ ꯀ꯭ꯂꯤꯅꯔꯒ ꯌꯥꯎꯔꯝꯃꯤ ꯃꯣꯏꯁꯦ ꯅꯣꯛꯅꯤꯡꯗ꯭ꯔꯥ ꯄꯨꯁꯄꯥꯅ ꯑꯩ ꯆꯠꯊꯣꯛꯑꯁꯨ ꯂꯥꯏꯚ ꯑꯗꯨꯝ ꯌꯥꯎꯅꯤꯀꯣ ꯍꯥꯏ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯡꯁꯤꯕꯤ ꯊꯦꯡꯀ꯭ꯌꯨ ꯄꯨꯁꯄꯥꯅ ꯉꯁꯤꯗꯤ ꯃꯤ ꯌꯥꯝ ꯂꯥꯛꯇꯦꯀꯣ ꯆꯦ ꯂꯥꯛꯇꯦ ꯑꯩ ꯄꯨꯔꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯃꯤ ꯈꯔ ꯂꯥꯛꯑꯗꯤ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯃꯤ ꯌꯥꯝ ꯂꯥꯛꯇ꯭ꯔꯗꯤꯅꯦ ꯇꯜꯂꯤ ꯕꯤꯠ ꯌꯥꯎꯗꯦꯕ ꯄꯣꯠꯁꯝꯕꯝꯗꯤ ꯀꯨꯏꯔꯦ ꯉꯁꯤꯒ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯄꯣꯠꯁꯝꯕꯝꯅ ꯑꯩ ꯒꯦꯜꯕꯤ ꯌꯥꯎꯗ꯭ꯔꯤꯁꯤ ꯃꯥꯕꯨ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯄꯨꯁꯄꯥꯅ ꯑꯩ ꯈꯛꯇ ꯉꯥꯏꯔꯦ ꯉꯥꯏꯔ ꯃꯥꯜꯂꯦ ꯑꯦꯜꯕꯤꯁꯦ ꯍꯥꯏ ꯈꯛꯇ ꯉꯥꯏꯔ ꯃꯥꯜꯂꯦ ꯊꯣꯏꯕꯤꯁꯅꯥꯗꯤ ꯈꯞꯇꯣꯡ ꯆꯣꯡ ꯂꯩꯔ माने अब है जुदाई का मौसम दो पल का मेहमान कैसे ना अंधेरा कैसे थमे तूफान एलबी लोइसिल्लसिरो अदुगा कायबा वचिन इचिन इनाव वारी फुदरसिरो है पुंग अमदि तौदा यारोय पुष्पा पुंग अमा फाहल्लगे 48 मिनिट्स ओइरिको पुंग अमा फाहल्लगेबा नावरेम थोपीदो हाइट तो सनग्रबा फरबनि तो सनग्र पुष्पा कातु कारण इना लैरेमा अदगी तेल हैबना चेनु दाबुंगदी है दाबुंगदो माजी अखोय जुम कुपगी जिंखलौबा चखीको थोइबिसनाना फोन ऑफ तौग्रजिरा खंगदे कॉल लाकपैनी है होय कॉल आदि कैदौदरी उपाय लेतेदना पाइखत्तदी नत्रा वाई सानादा जाब्रो कॉल तौसल्लबनिना तुमनिंगे आई एलबी तौबसे मीगा अमु लाक्तरे मी 18K सब्सक्राइबर यौरबा इना मी 9-10 खक लाइनेबा सिबु नोकनिंद्रिबा तबैदि अयुंथिजे मतमसे कैनो तौबनिबा मी थबक कनबा मतमनेबको अयुंथि नाइबसिदि दगिदि अखोय खुंगंगदा लेबा मीदि अमु हेनसु थबक कल्लेबा हौजि काजे हां केनबा पाकै वाई तमाय हम जाय फजदी प्रसे
ꯕ꯭ꯔꯨꯁꯕꯨ ꯐꯖꯕ ꯐꯖꯗꯕ ꯊꯤꯕ ꯃꯊꯧ ꯇꯥꯕ꯭ꯔꯣ ꯁꯦꯡꯕ ꯌꯥꯔꯒ ꯂꯣꯏꯔꯦ ꯆꯠꯊꯣ Brush your teeth. brush your brush your teeth nene Pushpada hajal Nine Pushpa, brush your teeth. Say brush. ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯀꯩ ꯍꯥꯏꯕ ꯉꯁꯤꯁꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯪꯗꯦ ꯍꯥꯏ ꯑꯗꯩꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯌꯦꯡꯗꯤ ꯌꯥꯝ ꯅꯤꯡꯅꯤ ꯍꯥꯏ ꯍꯣꯏꯅꯦ ꯈꯪꯗꯦꯅꯦ Kaka Khuman Chaudhuri. ꯀꯀꯥ ꯀꯨꯝꯃ ꯂꯥꯛꯇꯦ ꯉꯁꯤ Lashu Laktashu, brush your teeth. ꯑꯗꯒꯤꯗꯤ ꯇꯦꯜꯍꯩꯕꯅ ꯆꯦ ꯄꯥꯔꯤ ꯏꯃꯣꯝ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯃꯣꯏꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕꯅꯦ ꯑꯗꯨꯗꯨꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯅꯤꯄꯨꯔꯗꯒ ꯇꯣꯏꯅ ꯆꯠꯄꯅꯤ ꯃꯣꯏ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯅꯦ ꯃꯣꯏꯁꯦ ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯥꯏꯖꯗꯕ ꯄꯨꯁꯄꯥꯅ ꯅꯦꯅꯦ ꯅꯦꯠ ꯀꯩ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯆꯆꯥꯅꯤ ꯍꯥꯏ ꯆꯆꯥꯗ ꯅꯪ ꯅꯦꯅꯦ ꯀꯧꯁꯜꯂꯨꯔꯕ ꯆꯆꯥ ꯄꯨꯁꯄꯥ ꯑꯗꯒꯤꯗꯤ ꯑꯥꯌꯨꯁꯤ ꯃꯁꯛ ꯎꯠꯂꯣ Sorry, Chacha, brush your teeth. ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯥꯌꯨꯁꯤ ꯃꯁꯛ ꯎꯠꯂꯣ ꯍꯥꯏ ꯑꯗꯒꯤ ꯁꯦ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯦ Brush your teeth. ꯇꯧꯅꯨꯍꯦ ꯀꯥꯟ ꯇꯧꯔꯤ ꯌꯥꯡ ꯑꯗꯒꯤ ꯕꯤꯂꯤꯟꯗꯥꯅ ꯆꯦ ꯅꯆꯥꯅꯨꯄꯤ Amai barke anda. ꯑꯃ ꯇꯥꯔꯗꯤ Amai barke banda. ꯒꯤꯐts ꯄꯤꯅꯤ Ai barke. ꯅꯆꯥꯅꯨꯄꯤ ꯔꯦꯡ 1 ꯇꯥꯔꯗꯤ ꯒꯤꯐts ꯄꯤꯅꯤ ꯍꯥꯏꯕ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ Telhaiba ꯕꯤꯂꯤꯟꯗꯥ sat ꯆꯦ ꯅꯆꯥꯅꯨꯄꯤ ꯔꯦꯡ 1 ꯇꯥꯔꯗꯤ gift pin yai. ꯄꯤꯅꯤ ꯔꯦꯡ 1ꯗꯣ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤ ꯔꯦꯡ 1ꯅꯣ Ai hai ke wise yaar ke. Telhaiba ja March ada ꯑꯗꯥꯏꯗ ꯃꯥꯔꯆ ꯑꯗꯥꯏꯗ March ꯑꯗꯥꯏꯗꯒꯤ ꯅꯤꯅꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯃꯥ ꯎꯕꯗ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕ ꯐꯩ ꯅꯪ ꯎꯔꯗꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯒ ꯐꯩ ꯑꯗꯨꯒꯤ ꯑꯇꯩ ꯊꯥꯕꯤꯔꯣꯅꯦ ꯑꯗꯩꯗꯤ ꯊꯥꯕꯤꯔꯛꯑꯣꯅꯦ ꯀꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯎꯅꯦ ꯑꯈꯨꯕ ꯉꯥꯛꯇꯪ ꯄꯥꯅꯤ ꯁꯥꯎꯔꯛꯀꯅꯤ ꯃꯃꯥꯅ ꯑꯗꯩꯗꯤ ꯅꯪ ꯉꯥꯛꯇꯪ ꯄꯥꯒꯦ ꯅꯨꯡꯉꯥꯏ ꯑꯦꯛꯖꯥꯝꯅ ꯍꯌꯦꯡꯁꯤꯗ ꯉꯥꯏꯔꯒ ꯑꯩꯅ ꯁꯣꯝꯗ ꯇꯧꯒꯗꯕ ꯊꯕꯛ ꯑꯃ ꯇꯧꯊꯣꯛꯑꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯐꯝꯃꯒ ꯂꯩꯔꯒ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯧꯕꯗꯤ ꯌꯥꯕ꯭ꯔꯥ ꯈꯤꯇꯪ ꯊꯥꯕꯤꯔꯣꯅꯦ ꯆꯥꯇꯣꯝꯕꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯃꯥꯅ ꯁꯤ ꯑꯉꯥꯡꯁꯤꯗꯤꯅꯦ ꯐꯖꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯌꯨꯁꯤ ꯅꯨꯡꯁꯤꯕꯤ ꯀꯃꯦꯟꯁ ꯊꯥꯔꯦ ꯌꯥꯔꯕꯣ ꯌꯥꯔꯦ ꯌꯥꯗ꯭ꯔꯤ ꯈꯤꯇꯪꯒ ꯊꯥꯔꯛꯎ ꯕꯦꯂꯤꯟꯗꯥꯅ ꯊꯣꯏꯕꯤ ꯔꯦꯡk 1 ꯇꯥꯗꯣꯏꯔꯣ ꯇꯥꯔꯛꯀꯗ꯭ꯔꯣ ꯇꯥꯒꯅꯤ ꯂꯥꯏꯔꯤꯛ ꯄꯥꯗꯕꯤꯗ ꯇꯥꯔꯛꯀꯅꯤ ꯑꯁꯦꯡꯕ ꯂꯥꯏꯔꯤꯛ ꯄꯥꯗꯕꯤꯗ ꯃꯃꯪꯗ ꯇꯥꯗꯣꯏꯕ ꯊꯥꯕꯤꯔꯣ ꯇꯥꯏꯕꯪꯗꯅ ꯔꯦꯡ 0 ꯃꯪꯗꯅ ꯔꯦꯡ 1 ꯂꯥꯏꯔꯤꯛ ꯄꯥꯗꯕꯒꯤ ꯅꯤꯅꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯌꯥꯝ ꯊꯥꯎ ꯍꯥꯏꯅꯣ ꯏꯃꯧꯅ ꯊꯥꯎ ꯍꯥꯏꯔꯤꯉꯩ ꯊꯥꯒꯦ ꯊꯥꯔꯣ ꯃꯌꯥꯝ ꯊꯥꯔꯣ ꯑꯦꯜꯕꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯊꯥꯔꯣ ꯄꯨꯁꯄꯥꯅ ꯆꯆꯥ ꯄꯨꯁꯄꯥꯅ ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯗꯤ ꯆꯆꯥꯅ ꯑꯆꯥꯄꯣꯠ ꯂꯩꯔꯣꯏꯀꯣ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯅꯤ ꯍꯥꯏꯌꯣ ꯆꯆꯥꯗ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯅꯤ ꯀꯟꯅ ꯆꯆꯥ ꯍꯣꯏ ꯂꯥꯛꯄꯗ ꯅꯪ ꯔꯦꯡ 1 ꯑꯣꯏꯔꯅꯤ ꯆꯆꯥꯅ ꯐꯨꯖꯔꯤꯅꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯊꯥꯗꯣꯛꯀꯦ ꯑꯦꯜꯕꯤ ꯂꯣꯏꯐꯧ very good 6 minute वाली को थारो निये तो बिशना चाचा पुष्पा नमस्ते अइना मनिंग नपचबा ना कोमयादा नुसी वारी साजबा टांग खुनुंगाई अमा खुनुंगाई नत्ते mana mau na breso biri mana
ꯊꯣꯏꯕꯤꯁꯅꯥꯅ ꯃꯃꯥꯅ ꯀꯩ ꯑꯦꯟꯖꯥꯡ ꯄꯤꯖꯔꯒꯦ ꯏꯃꯧꯁꯦ ꯀꯩꯅꯥ ꯆꯥꯒꯦꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯉꯥ ꯃꯆꯥ ꯊꯣꯡꯕ ꯉꯥ ꯃꯆꯥ ꯊꯣꯡꯕ ꯉꯔꯥꯡꯒꯤ ꯊꯣꯡꯉꯤꯅꯤ ꯖꯦꯔꯨꯝ ꯑꯣꯝꯂꯦꯠ ꯌꯦꯔꯨꯝ ꯑꯣꯝꯂꯦꯠ ꯑꯩ ꯊꯣꯟꯇꯒꯤ ꯁꯤꯡꯖꯨ ꯑꯗꯨꯒꯒꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯌꯦꯟꯆꯣꯛ ꯁꯤꯡꯖꯨꯒ ꯑꯗꯨꯒꯒꯤ ꯀꯩ ꯍꯥꯏꯒꯦꯒ ꯍꯥꯏ ꯍꯪꯒꯥꯝ ꯃꯇꯣꯟꯒ ꯍꯪꯒꯥꯝ ꯃꯇꯣꯟ ꯀꯩꯅꯣꯁꯨ ꯀꯣꯕꯤꯁꯨ ꯌꯥꯎꯏꯗꯨꯗꯤ ꯀꯣꯕꯤꯒ ꯑꯗꯨꯒ ꯉꯥꯁꯨ ꯉꯥ ꯑꯗ ꯃꯆꯥꯁꯨ ꯍꯪꯒꯥꯝ ꯃꯇꯣꯟ ꯆꯝꯐꯨꯠꯁꯨ ꯌꯥꯎꯏꯗꯨꯗꯤ ꯆꯝꯐꯨꯠ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯏꯗꯨꯗꯤ ꯍꯪꯒꯥꯝ ꯃꯇꯣꯟ ꯆꯝꯐꯨꯠ ꯆꯥꯏꯗꯨꯗꯤ ꯑꯣ ꯌꯥꯎꯕ ꯄꯥꯛꯅ ꯍꯪꯒꯥꯝ ꯃꯇꯣꯟ ꯆꯝꯐꯨꯠꯁꯨ ꯊꯣꯏꯕꯤꯁꯅꯥꯅ ꯍꯩꯃꯥ ꯏꯁꯩ ꯁꯦꯝꯗꯣꯛꯄ ꯌꯥꯝ ꯍꯩꯅꯦ ꯍꯥꯏꯌꯨ ꯁꯤꯁꯦ ꯍꯩꯕꯅꯤ ꯑꯐꯥꯎꯕꯤ ꯃꯥꯟꯗ ꯌꯦꯡꯉꯨꯅꯦ ꯑꯐꯥꯎꯕꯤ ꯆꯥꯆꯥ ꯅꯣꯛꯏꯍꯦ ꯃꯁꯦ ꯄꯨꯁꯄꯥꯅ ꯆꯤꯀꯦꯟ ꯆꯥꯎ ꯆꯥꯁꯤ ꯆꯤꯀꯦꯟ ꯆꯧ ꯆꯥꯁꯤ ꯂꯥꯛꯑꯣ ꯍꯥꯏꯌꯨꯁꯤ ꯍꯥꯏꯕ ꯆꯤꯀꯦꯟ ꯆꯧ ꯀꯃꯥꯏꯅ ꯂꯥꯛꯀꯅꯤ ꯅꯪ ꯆꯥꯕꯒꯤ ꯍꯥꯏꯔꯗꯤ ꯅꯪ ꯃꯇꯤꯟꯒ ꯀꯨꯀꯨꯠ ꯌꯣꯠꯇꯣꯏꯅꯤ ꯄꯨꯁꯄꯥ ꯃꯥꯅ ꯑꯆꯥꯄꯣꯠ ꯆꯥꯕꯗ ꯉꯥꯎꯖꯕꯁꯤꯗꯤꯕ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯎꯕ꯭ꯔꯣ ꯍꯦꯟꯖꯥꯡ ꯍꯥꯎꯏ ꯆꯥꯛꯇꯤ ꯂꯣꯏ ꯆꯥꯍꯧꯗ꯭ꯔꯦ ꯆꯥꯛꯇꯤ ꯂꯣꯏ ꯆꯥꯍꯧꯗꯦ ꯆꯥꯛ ꯆꯥꯗꯕ ꯃꯤꯅꯤꯅ ꯊꯣꯏꯕꯤꯁꯅꯥꯅ ꯊꯣꯏꯕꯤꯁꯅꯥꯅ ꯃꯥꯟꯗꯦ ꯑꯐꯥꯎꯕꯤꯒ ꯃꯁꯛ ꯐꯖꯕꯤꯅꯦ ꯃꯩ ꯃꯤ ꯃꯁꯛ ꯐꯖꯕꯤꯅꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯀꯥꯏ ꯃꯥ ꯐꯖꯕꯤꯒꯁꯨ ꯑꯣꯏꯅꯤꯡꯉꯤ ꯆꯨꯝꯃꯤ ꯀꯥꯏ ꯆꯨꯝꯃꯤ ꯀꯥꯏ ꯍꯥꯏꯖꯤꯜꯂꯦ ꯊꯥꯔꯣ ꯍꯩ ꯑꯗꯨ ꯀꯟꯅ ꯂꯥꯎꯕ ꯃꯤꯅ ꯉꯥꯎꯔꯦ ꯍꯥꯏꯔꯅꯤ ꯃꯆꯥ ꯕꯦꯂꯤꯟꯗꯥꯅ ꯍꯥꯏꯔꯨꯁꯤ ꯑꯌꯨꯁꯤ ꯐꯣꯟꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤꯔꯣ ꯂꯥꯏꯔꯤꯛ ꯄꯥꯔꯦ ꯃꯥ ꯐꯣꯟ ꯑꯣꯏꯅ ꯄꯥꯏꯍꯜꯂꯅꯤ ꯃꯥ ꯉꯁꯤ ꯑꯦꯜꯕꯤ ꯇꯧꯕꯅꯤ ꯀꯩꯅꯣ ꯃꯥ ꯀꯩꯅꯣꯅꯦ ꯀꯩ ꯆꯥꯗꯕꯤꯁꯤꯗꯤ ꯍꯄꯥ ꯑꯣꯏꯔꯗꯤ ꯐꯨꯔꯨꯁꯤ ꯇꯥꯏꯅ ꯆꯨꯝꯕꯅꯦ ꯀꯔꯤꯗ ꯆꯨꯝꯕꯅꯤ ꯍꯥꯏꯕ ꯑꯁ ꯃꯅꯤꯄꯨꯔꯒꯤ ꯃꯔꯣꯟꯒ ꯉꯥꯡꯉꯦ ꯃꯅꯤꯄꯨꯔꯒꯤ ꯂꯣꯟꯒ ꯑꯩꯈꯣꯏ ꯂꯣꯟꯒ ꯈꯦꯠꯅꯕ꯭ꯔꯥ ꯃꯆꯥꯇꯣꯝꯕꯤ ꯊꯣꯏꯕꯤꯁꯅꯥꯅ ꯃꯅꯤꯄꯨꯔ ꯂꯣꯟꯗ ꯀꯃꯥꯏꯅ ꯉꯥꯡꯉꯤ ꯃꯅꯤꯄꯨꯔ ꯆꯠꯂꯨꯕꯗ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯃꯔꯣꯟ ꯈꯔ ꯍꯩꯔꯒ ꯂꯥꯛꯑꯕꯅꯤ ꯃꯅꯤꯄꯨꯔ ꯃꯔꯣꯟ ꯀꯃꯥꯏꯅ ꯉꯥꯡꯉꯤꯕ ꯇꯧꯅꯨ ꯀꯩꯅꯣ ꯑꯩꯈꯣꯏꯔꯣꯝꯗꯅ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯇꯧꯅꯣꯕ ꯑꯣ ꯑꯗꯩꯗꯤ ꯑꯇꯩꯗꯤ ꯑꯩꯈꯣꯏ ꯂꯣꯟꯒ ꯃꯣꯏꯔꯣꯝꯒ ꯈꯦꯠꯅꯕ ꯈꯔ ꯍꯥꯏꯔꯧ ꯌꯦꯡꯒꯅꯤ ꯑꯝꯇ ꯄꯥꯍꯧꯒꯦ ꯊꯣꯏꯕꯤꯁꯅꯥꯅ ꯆꯥꯆꯥ ꯄꯨꯁꯄꯥꯅ ꯂꯝ ꯍꯦꯟꯒꯅꯨꯀꯣ ꯍꯦꯜꯂꯣꯏ ꯑꯩ ꯏꯆꯥꯗ ꯍꯦꯜꯂꯣ ꯆꯥꯛ ꯆꯥꯔꯁꯤ ꯀꯩꯅꯣ ꯂꯥꯛꯑꯣ ꯑꯗꯨꯒꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯃꯧꯒꯤ ꯏꯁꯧꯗ ꯀꯃꯦꯟꯁ ꯏꯔꯔꯣꯏ ꯉꯝꯗ꯭ꯔꯦ ꯀꯤꯔꯦ ꯅꯦꯅꯦ ꯅꯪꯗꯣ ꯅꯦꯅꯦꯅ ꯅꯪꯗꯣ ꯀꯤꯔꯦꯌꯦ ꯀꯩꯒꯤ ꯀꯤꯗꯣꯏꯅꯣ ꯅꯨꯡꯁꯤꯕꯅ ꯊꯧꯕ ꯕꯥꯏꯛꯇ ꯑꯩ ꯑꯩꯅ ꯊꯧꯗ꯭ꯔꯤꯌꯦ ꯕꯥꯏꯛ ꯊꯧꯗ꯭ꯔꯤ ꯃꯥꯡꯖꯕ ꯑꯩ ꯕꯥꯏꯛ ꯊꯧꯗ꯭ꯔꯤ ꯅꯪꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯃꯨꯔꯨ ꯌꯨꯡꯁꯟꯖꯕ ꯅꯥꯀꯣꯡ ꯄꯪꯉꯦ ꯈꯨꯅꯨꯡꯉꯥꯏ ꯑꯃ तू है क्या मेरे लिए क्या बताऊं ꯑꯩ ꯁꯤꯔꯦꯗ ꯑꯌꯨꯁꯤꯒꯤ ꯃꯇꯧꯗ ꯕꯦꯂꯤꯟꯗꯥꯅ ꯑꯌꯨꯁꯤ ꯅꯣꯏ ꯃꯃꯥꯗ ꯃꯥꯗ ꯍꯪꯗꯅ ꯅꯣꯏ ꯂꯥꯏꯔꯤꯛꯀꯤ ꯍꯥꯏꯔꯒꯣ ꯄꯣꯌꯦꯝ ꯑꯃ ꯍꯥꯏꯔꯛꯎ ꯃꯃꯥꯗ ꯍꯪꯗꯅ ꯂꯥꯏꯔꯤꯛꯀꯤ ꯄꯣꯏꯝ ꯑꯃ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯏꯪꯂꯤꯁꯀꯤꯗ ꯖꯍꯥꯒꯤ ꯄꯣꯌꯦꯝ ꯃꯃꯥ ꯃꯆꯤꯟ ꯊꯤꯔꯅꯤ ꯍꯥꯏꯗꯣꯛꯑꯝꯃꯣ ꯁꯤ ꯃꯤ ꯍꯥꯏꯔꯛꯏꯁꯦ ꯄꯣꯌꯦꯝ ꯑꯃ ꯍꯥꯏꯗꯣꯛꯑꯝꯃꯣ ꯍꯤꯟꯗꯤꯒꯤ ꯑꯣꯏꯁꯨ ꯌꯥꯏ ꯏꯪꯂꯤꯁꯀꯤ ꯑꯣꯏꯁꯨ ꯌꯥꯏ तुम भी ऊंचे बन जाओ फजन हायरदा तुम भी ऊंचे हाइनिंग इंग्लिश की हायरो दुगा The pumpkin carriage. I read the story of Cinderella and slept at night only to dream about her fairy godmother and her pumpkin ride. What fun would it be, I wonder, to ride on a pumpkin carriage. Tabisana Ayushi nang lyric yam tamlaga kai oigani amta
하이락우네. 난 그리 winning 하이도 걸. 난 야 winning 야 근데 댄서로 이동이 댄서. dancer. 헤이 dancer 가. 난 teacher winning 하이다. 어이닝데. 어이닝데. winning teacher 뭐 winning 들어봐. 와, 혹시 뭐 teacher winning 하 teacher winning 들어. 오케이. 자오라도 한번 가간. 자오라가 뭐 가간. 자오라가 출석 봐. 오케이. mayam 다 bye hay mo. Aha, eh, lagi pa dun. Mayam bye. Bye hai kanu. Mayam bye hay mo. Bye hai kanu. Mayam bye hay mo. Belinda na. Kasi nga si. Baby. Nang tumay to papa, ada di nga matitang ba. Na to ne. Poem hai bagi kay achapot chaningi. Ni achapot hay da di ungdoi ni ma. Haing mana luare machinje. Daily mix chaningi. Ha, daily mix chaning ka hay gre. Khabi sana ne nang na pamjaba loina tungjaro munna khallaga. Bye to mo se bye to se hay mayam da. Bye Lyric tau thok uro imo maram mopine bye ayusi che hai bye puspa bye thabishana bye Belinda ngai khora te ai che angang pumpino silai pa bagi matang ade adum phura bani be ma ai silai pa ning de ba singang se khangbra aduni wari se na bye inama bye ko hayeng di ne thangzani na ko hayeng nungthin da la roi ke nungthang doi na la ge ko hayeng dei lai roi hayeng di nungthin da la roi ke nungthang doi na la ge ko hayeng dei lai mayam bye hera mo se ni oi bye nine thoi bi chana bye chacha pushpa bye nine Belinda bye all thoi bi chana mai bamna night ꯊꯦꯡꯅꯔꯁꯦ ꯍꯌꯦꯡ ꯑꯩꯗꯤ ꯊꯦꯡꯅꯕ ꯌꯥꯔꯔꯣꯏ bye to